lakle Inspector Tayai Ahan babakta Inspector Tayai tabiri basingu James Hagrizamna taram nuk chobagloinana ikoknona khurumjari ngasi mu pudon laksari Inspector Tayai chahunga marfuni pansuba tangka sanduk chari bathoro masi wakhalna sagachaba wari paringaman masida hingliba amadi lekhidriba kanagumbaga mari leina jati karigumba dom na tabi ba matamda kanagumbaga mari leire haina khanbi batarabadi maduda lakpo waka de khoine logjaba ngamjaro haima loin leiren he nakhoi yamna ngana phamamina kari no ngasi de kaithen chibo ai ni theng abran he po chei mayam sigati ubadane mai pe ma ai khoina ne numidang ka bani na kaithen che kari no ayung anta phamdana po chei yon mangam ba sunate do tharosa kaino nang di poto loina sitpa loira bro kadai de gi sitpa no de bema teksalu bo pot mayam siga hayeng yor de pasala kadra na matha dum sai de bema adu noi bo yasang bagi saga thangna ra bro thae koi nga sai na thae da janto ai gi ne sa do mata adu ga ne bora du yam da bi de ne sa du ga lupa manga amuk ta na ba am to piro bema nang gi lupa manga ta bi si tok tri ne phadi gom lo ro di lupa kun gi ahum ta ꯑꯩꯈꯣꯏꯗꯒꯤ ꯂꯧꯕꯅꯅꯦ ꯆꯥꯗꯨꯒ ꯕꯣꯔꯥꯗꯨ ꯂꯨꯄꯥ 5 ꯇꯥꯍꯜꯂꯣꯏ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗꯣ ꯑꯗꯨꯗꯒꯤ ꯁꯨꯡꯍꯣꯡ ꯍꯦꯛ ꯍꯣꯡꯗꯕꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯂꯤꯛꯃꯟ ꯂꯥꯡꯃꯟꯈ꯭ꯔꯦꯍꯦ ꯌꯥꯗ ꯇꯧꯔꯤꯅꯤꯅꯦ ꯖꯥꯟꯗꯣ ꯑꯩꯅ ꯍꯣꯔꯦꯟ ꯁꯤꯗꯩꯗ ꯂꯨꯄꯥ 10 10 ꯈꯛ ꯇꯣꯡꯕꯁꯤꯗ ꯑꯩꯅ ꯆꯥꯊꯣꯛꯇꯅ ꯂꯣꯏꯅ ꯊꯛꯇꯣꯛꯇꯅ ꯂꯩꯔꯗꯤ ꯌꯨꯝꯗ ꯀꯔꯤ ꯄꯨꯁꯟꯒꯤꯅꯤ ꯍꯩꯒ꯭ꯔꯦ ꯂꯇꯥꯒꯤ ꯈ꯭ꯋꯥꯏꯁꯤꯗꯤ ꯂꯩꯇ꯭ꯔꯕꯅꯤꯗ ꯄꯣꯠ ꯌꯣꯟꯕꯗ ꯑꯣꯏꯔꯣ ꯃꯅꯥ ꯃꯁꯤꯡ ꯇꯦꯛꯄꯗ ꯑꯣꯏꯔꯣ ꯇꯣꯡꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯅꯣꯡꯃꯒꯤ ꯈꯔ ꯇꯧꯔꯁꯨ ꯄꯨꯁꯟꯈꯤꯗꯣꯔꯤꯕ ꯉꯝꯃꯤꯗ ꯀꯣ ꯏꯕꯦꯝꯃ ꯅꯪꯁꯦ ꯍꯩꯈ꯭ꯔꯦꯗꯀꯣ ꯀꯩꯅꯣꯅꯤ ꯏꯆꯦꯃꯦꯝꯃ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯩꯈꯣꯏꯕꯨ ꯄꯩꯁꯥ ꯂꯂꯣꯟꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯂꯂꯣꯟꯕ ꯂꯥꯛꯑꯗꯤ ꯁꯦꯟꯗꯣꯡ ꯈꯔꯗꯁꯨ ꯐꯪꯒꯦꯅ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯄꯨꯁꯟꯈꯤꯗ꯭ꯔꯗꯤ ꯌꯦꯡꯉꯣꯍꯦ ꯏꯆꯥꯅꯨꯄꯥ ꯑꯍꯟꯗꯨꯅꯦ ꯏꯆꯥꯅꯨꯄꯤ ꯑꯅꯤ ꯑꯃꯅꯦ ꯀꯔꯤꯅꯣ ꯑꯩꯅ ꯊꯥꯛꯀꯗꯧꯔꯤꯁꯤꯕꯣ ꯏꯆꯥꯅꯨꯄꯥ ꯑꯍꯟꯗꯨꯅ ꯃꯔꯣꯜ ꯑꯃ ꯃꯔꯝ ꯑꯣꯏꯕ ꯅꯨꯃꯤꯗꯥꯡꯒꯩꯁꯦ ꯆꯥꯛꯁꯦ ꯐꯠ ꯊꯣꯡꯊꯣꯛꯑꯒꯅꯤ ꯃꯥꯅ ꯍꯣꯔꯦꯟ ꯑꯩ ꯂꯧꯕ ꯂꯥꯛꯀꯗꯣꯔꯤꯁꯦ ꯏꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯅ ꯈꯔ ꯄꯤꯛꯏꯌꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯎ ꯃꯕꯨꯡꯗꯨꯅ ꯁꯦꯟꯅꯈꯤꯕꯅ ꯀꯔꯤꯅꯣ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯏꯆꯥꯅꯨꯄꯥꯁꯦ ꯊꯣꯡꯅ ꯐꯈ꯭ꯔ ꯄꯣꯠꯅꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯃꯥꯅ ꯈꯟꯕꯁꯤꯗ ꯃꯆꯥꯅꯨꯄꯤꯒꯥꯏꯁꯦ ꯆꯥꯛ ꯊꯣꯡꯍꯟꯕ ꯖꯥꯠ ꯅꯠꯇꯦꯅꯦ ꯍꯩꯃꯥ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯆꯥꯗꯨꯗꯤ ꯁꯅꯥꯅꯤꯗꯅ ꯁꯨꯔꯖꯤꯠꯇꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯅꯨꯡꯁꯨ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯃꯗꯣ ꯃꯔꯨꯅ ꯂꯨꯏꯕ ꯕꯦꯚꯥꯔꯅ ꯐꯔꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯊꯧꯒꯜꯂꯣꯟ ꯏꯃꯥ ꯏꯄꯦꯝꯃ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅꯦ ꯇꯣꯁꯂꯥꯏ ꯃꯆꯥ ꯑꯃ ꯄꯤꯠ ꯀꯥꯞꯄꯒ ꯃꯃꯥꯁꯦ ꯂꯧꯕ ꯂꯥꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯏꯆꯥ ꯏꯁꯨꯒ ꯂꯩꯔꯝꯃꯗꯤꯅꯦ ꯑꯩꯗꯤ ꯅꯆꯥꯅꯨꯄꯥꯗꯨꯗ ꯊꯥꯖꯁꯤꯔꯅ ꯈꯟꯕꯅꯦ ꯑꯗꯨ ꯂꯩꯇꯝꯅꯤꯅ ꯇꯣꯛꯑꯦꯅꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯗꯅꯦ ꯅꯔꯁ ꯑꯣꯏꯕꯤ ꯑꯃꯈꯛꯇꯤ ꯂꯩꯌꯦ ꯃꯗꯨ ꯑꯩꯅꯅꯦ ꯅꯣꯏꯅ ꯌꯥꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯈꯔ ꯑꯩꯅ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯄꯣꯌꯣꯝꯕꯤ ꯂꯇꯥꯟ ꯑꯃ ꯂꯩ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯁꯨꯔꯖꯤꯠ ꯀꯧꯕ ꯑꯐꯕ ꯑꯃ ꯂꯩ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯊꯧꯒꯜꯂꯣꯟꯁꯨ ꯈꯪꯈ꯭ꯔꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯩ ꯋꯥꯔꯤ ꯁꯥꯕꯗꯅꯦ ꯏꯅꯦ ꯃꯥꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯒ ꯍꯥꯏꯔꯛꯏ ꯄꯣꯠꯅꯤꯗ ꯅꯣꯏꯅꯒ ꯌꯥꯔꯗꯤꯅꯦ ꯑꯩꯗꯤ ꯍꯦꯛꯇ ꯍꯥꯏꯕꯤꯒꯦ ꯍꯥꯏꯕꯕꯨ ꯏꯊꯧꯕꯨꯗꯤ ꯂꯩꯇꯦ ꯐꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯕꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯏꯕꯦꯝꯃ ꯑꯗꯨꯒ ꯑꯩꯅ ꯉꯝꯕ ꯅꯠꯇꯦꯗ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯀꯥꯏꯗꯨ ꯀꯩꯅꯣ ꯂꯩꯔꯝꯕꯁꯨ ꯌꯥꯏꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯃꯃꯥ ꯃꯄꯥꯅ ꯊꯥꯖꯕ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯈꯣꯠꯄ ꯍꯥꯏꯁꯤꯗꯤ ꯆꯠꯅꯕꯁꯨ ꯂꯩꯇ꯭ꯔꯦꯗꯅ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯃꯗꯤ ꯑꯩꯅ ꯏꯆꯥꯅꯨꯄꯥꯗ ꯍꯧꯗꯣꯛꯎꯕꯗꯤ ꯌꯥꯏꯀꯣ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔꯃꯛꯁꯨ ꯅꯠꯇꯦ ꯃꯔꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯃꯄꯥꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯄꯥꯗꯨꯅ ꯇꯧꯔꯝꯕ ꯊꯕꯛꯇꯨꯁꯨ ꯃꯥꯅ ꯍꯟꯖꯤꯟꯒꯗꯕꯁꯨ ꯃꯇꯝ ꯑꯗꯨꯗ ꯆꯍꯤ ꯁꯨꯗꯦ ꯀꯔꯤꯅꯣ ꯅꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯗꯥꯏ ꯍꯥꯔꯠꯀꯤ ꯑꯗꯨ ꯑꯗꯥ ꯊꯕꯛꯇꯨ ꯀꯛꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯃꯥꯒꯤ ꯄꯦꯟꯁꯟ ꯈꯤꯇꯪ ꯐꯪꯕꯗꯨꯒ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯌꯣꯟꯕꯁꯤꯒ ꯃꯈꯣꯏ ꯑꯍꯨꯝꯒꯤꯗꯃꯛꯇ ꯁꯦꯝꯅꯕꯅꯤꯅꯦ ꯑꯩꯅ ꯍꯣꯠꯅꯔꯤꯕꯁꯦ ꯍꯣꯏ ꯏꯕꯦꯝꯃ ꯍꯩꯈ꯭ꯔꯦ ꯅꯪꯅ ꯍꯩꯕꯁꯦ ꯄꯦꯟꯁꯤꯟ ꯆꯥꯕꯤ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯗꯅ ꯀꯌꯥꯗ ꯍꯩꯈ꯭ꯔꯕꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯏꯗꯣꯏꯁꯦ ꯄꯩꯁꯥ ꯌꯥꯝꯕꯁꯨ ꯅꯠꯇꯦ ꯄꯦꯟꯁꯤꯟꯗꯨꯅꯗꯤ ꯍꯤꯡꯕ ꯀꯔꯝꯅ ꯉꯝꯒꯅꯤ ꯌꯥꯝꯅ ꯊꯕꯛ ꯑꯆꯧꯕ ꯇꯧꯕ ꯑꯣꯏꯔꯗꯤ ꯄꯦꯟꯁꯤꯟꯗꯨ ꯌꯥꯝꯅ ꯐꯪꯗꯧꯕ ꯑꯗꯨꯕꯨ ꯊꯕꯛꯁꯨ ꯃꯆꯥꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯏꯆꯦ ꯍꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤꯅꯦ ꯏꯕꯦꯝꯃ ꯂꯇꯥ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ
ꯅꯪꯅ ꯄꯣꯠ ꯌꯣꯜꯂꯒ ꯍꯦꯛ ꯍꯜꯂꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯊꯦꯡꯈ꯭ꯔꯦ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯈꯔꯁꯨ ꯅꯣꯡꯊꯤ ꯅꯣꯡꯃꯒꯨꯝꯁꯨ ꯇꯧꯏ ꯑꯩꯅ ꯍꯥꯏꯗꯤ ꯅꯪꯕꯨ ꯄꯣꯠ ꯆꯩꯗꯨ ꯈꯔ ꯉꯟꯅ ꯌꯣꯟꯕ ꯂꯥꯛꯑꯒ ꯈꯔ ꯉꯟꯅ ꯍꯟꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯏꯆꯦ ꯉꯟꯅ ꯍꯟꯕ ꯌꯥꯏꯌꯦ ꯑꯗꯣ ꯌꯥꯆꯪꯉꯛꯄ ꯃꯇꯝ ꯁ꯭ꯋꯥꯏꯁꯤꯗ ꯃꯤ ꯇꯤꯡꯈꯠꯂꯛꯄꯗ ꯄꯣꯠ ꯌꯣꯜꯍꯧꯅꯕ ꯍꯣꯠꯅꯕ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯗꯤ ꯑꯩꯈꯣꯏ ꯀꯩꯊꯦꯜꯁꯤꯗꯤ ꯄꯣꯠꯁꯨ ꯁꯤꯠꯇꯦ ꯃꯤꯁꯨ ꯊꯣꯛꯇꯦ ꯌꯥꯆꯪꯕ ꯍꯥꯏꯕꯗꯨꯗꯤ ꯃꯌꯨꯝ ꯃꯌꯨꯝꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯣꯡꯅꯤꯡꯉꯥꯏ ꯊꯥꯛꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤꯅ ꯍꯦꯛꯇ ꯊꯣꯛꯂꯛꯏꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯗꯤ ꯐꯝꯃꯒꯅꯦ ꯃꯇꯝꯁꯤ ꯃꯥꯡꯕ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯅ ꯏꯪꯈꯣꯜ ꯀꯣꯏꯗꯅ ꯃꯅꯥ ꯃꯁꯤꯡ ꯌꯨꯝꯗ ꯂꯣꯏꯅ ꯊꯕꯛꯇꯨ ꯍꯣꯠꯅꯔꯤꯕꯅꯤ ꯏꯆꯦ ꯑꯗꯣ ꯑꯩꯈꯣꯏꯗ ꯍꯧꯕ ꯄꯣꯠ ꯆꯩꯗꯨ ꯉꯥꯛꯇ ꯌꯣꯟꯕ ꯌꯥꯗꯕꯅꯤꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯑꯃꯨꯛ ꯑꯌꯨꯛꯇ ꯇꯦꯛꯄ ꯆꯠꯂꯤꯕꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯏꯁꯤꯡ ꯆꯥꯏꯁꯤꯜꯂꯒ ꯇꯒꯠ ꯇꯒꯠ ꯇꯦꯛꯍꯜꯂꯒ ꯑꯃꯨꯛ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯃꯁꯤ ꯑꯃꯨꯛ ꯌꯣꯟꯅꯕ ꯍꯣꯠꯅꯕꯅꯤ ꯏꯆꯦ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯅꯣꯡꯃꯇꯁꯨ ꯅꯪꯅ ꯆꯍꯤ 15ꯃꯨꯛꯁꯤ ꯅꯪꯅ ꯐꯝꯃꯤꯕ ꯄꯣꯠꯐꯝ ꯑꯁꯤ ꯏꯕꯦꯝꯃ ꯔꯤꯛꯁꯣ ꯑꯝꯇ ꯇꯣꯡꯕꯁꯨ ꯎꯗꯦ ꯑꯣꯇꯣ ꯑꯝꯇ ꯇꯣꯡꯕꯁꯨ ꯎꯗꯦ ꯀꯔꯤꯅꯣꯃꯤ ꯅꯪꯕꯣ ꯃꯇꯝꯅꯒ ꯐꯠꯇꯕꯅꯤꯅ ꯅꯪꯅ ꯅꯊꯟꯇ ꯍꯦꯛ ꯆꯠꯄꯗꯣ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯕꯅ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯌꯦꯡꯉꯣ ꯀꯩꯊꯦꯜꯁꯤꯒꯤ ꯃꯅꯤꯡꯗ ꯂꯩꯕꯅꯤꯅ ꯏꯅꯛ ꯅꯛꯏꯗꯣ ꯅꯪꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯦꯅꯦ ꯏꯕꯦꯝꯃ ꯏꯕꯣ ꯏꯆꯦ ꯆꯍꯤ 15ꯃꯨꯛ ꯑꯩꯅ ꯄꯣꯠ ꯌꯣꯜꯂꯛꯄꯗꯅꯦ ꯉꯁꯤ ꯐꯥꯎꯕ ꯍꯦꯛ ꯀꯅꯥꯃꯠꯇꯅ ꯀꯔꯤꯃꯠꯇ ꯑꯩꯉꯣꯟꯗ ꯑꯄꯟꯕ ꯄꯤꯔꯛꯄ ꯀꯔꯤꯃꯠꯇ ꯍꯦꯛ ꯂꯩꯇꯦ ꯏꯆꯦ ꯑꯩꯅ ꯂꯥꯜꯂꯨꯗ꯭ꯔꯒ ꯂꯣꯏꯔꯦ ꯀꯔꯤꯕꯨ ꯇꯧꯔꯨꯗꯣꯏꯅꯣꯗ ꯏꯆꯦ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯅ ꯂꯥꯜꯂꯨꯅꯤ ꯍꯥꯏꯕ ꯅꯠꯇꯦꯗꯣ ꯄꯣꯠ ꯌꯣꯟꯕꯒꯤꯅꯦꯅ ꯅꯈꯨꯠꯇꯁꯨ ꯄꯩꯁꯥ ꯈꯔ ꯄꯥꯏꯔ ꯆꯠꯈꯤꯅꯤ ꯃꯗꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯅꯌꯨꯝꯗ ꯑꯃꯨꯛ ꯅꯪꯅ ꯀꯣꯛꯊꯣꯡ ꯍꯥꯞꯄꯒ ꯑꯃꯨꯛ ꯄꯨꯈꯤ ꯈꯔꯕꯨꯗꯤ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯊꯝꯃꯝꯕꯅꯤꯅ ꯐꯩꯗꯣ ꯑꯁ ꯅꯪꯒꯤ ꯅꯇꯧꯁꯤ ꯏꯕꯦꯝꯃ ꯑꯩꯗꯤ ꯉꯛꯈ꯭ꯔꯦ ꯊꯣꯛꯅ ꯀꯤꯈ꯭ꯔꯦ ꯅꯆꯥꯅꯨꯄꯥꯗꯨꯅꯗꯤ ꯂꯧꯕ ꯂꯥꯛꯑꯦ ꯍꯥꯏꯕꯕꯨ ꯅꯆꯥꯅꯨꯄꯥꯗꯨ ꯉꯥꯏ ꯉꯝꯗꯗꯅ ꯅꯪꯅ ꯆꯪꯈꯤꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯏꯗꯣ ꯏꯆꯦꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤꯅꯦ ꯏꯆꯦ ꯑꯌꯥꯝꯕꯅꯕꯨꯗꯤ ꯏꯆꯥꯅꯨꯄꯥ ꯍꯦꯛ ꯆꯥꯎꯔꯛꯄꯗꯒꯤꯗꯤ ꯃꯥꯅ ꯑꯗꯨꯝ ꯂꯧꯕ ꯂꯥꯛꯑꯦꯗ ꯏꯆꯥꯅꯨꯄꯥꯅ ꯈꯔ ꯄꯤꯛꯏꯉꯩ ꯃꯇꯝꯗꯨꯗꯗꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯌꯨꯝ ꯍꯟꯈꯤꯕꯗ ꯃꯈꯣꯏꯒ ꯆꯠꯃꯤꯟꯅꯅꯕ ꯐꯪꯗꯗꯅꯅꯦ ꯄꯨꯡ 7ꯗ ꯀꯩꯊꯦꯜ ꯈꯝꯃꯕꯗꯨ ꯄꯨꯡ 8 ꯃꯈꯥꯏ 9ꯗ ꯌꯨꯝ ꯌꯧꯕ ꯌꯥꯎꯔꯤꯕꯅꯤꯅꯦ ꯂꯝꯕꯤ ꯑꯁꯤꯗ ꯃꯤ ꯂꯥꯛꯑꯒ ꯆꯠꯃꯤꯟꯅꯅꯕꯅ ꯍꯣꯠꯅꯕꯗ ꯑꯗꯨꯕꯨ ꯏꯆꯦ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅꯨꯄꯥ ꯆꯥꯎꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥꯅꯨꯄꯥꯅꯅꯦ ꯇꯣꯔꯆ ꯂꯥꯏꯠ ꯑꯃꯒ ꯃꯥ ꯑꯗꯨꯝ ꯂꯧꯕ ꯂꯥꯛꯀꯅꯤ ꯏꯆꯦ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯆꯥꯎꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦ ꯏꯆꯦ ꯍꯣꯏ ꯐꯔꯦ ꯍꯩꯃꯥ ꯅꯣꯡꯁꯤꯗꯤ ꯆꯨꯊꯔꯛꯑꯦꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯏꯕꯦꯝꯃ ꯁꯤꯕꯨ ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯅꯣꯡ ꯃꯔꯛꯁꯤꯗ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯗ꯭ꯔꯣ ꯏꯆꯦ ꯅꯣꯡꯁꯤꯗꯤ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯦꯅ ꯑꯁ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ ꯄꯣꯠꯁꯨ ꯅꯨꯡꯊꯤ ꯅꯨꯡꯉꯥꯏꯅ ꯑꯃꯠꯇ ꯌꯣꯟꯗ꯭ꯔꯤ ꯃꯤꯁꯨ ꯏꯊꯣꯛ ꯊꯣꯛꯇꯦ ꯉꯁꯤꯁꯦ ꯅꯨꯡꯊꯤ ꯅꯣꯡꯃꯪꯉꯦ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯑꯗꯨꯅꯤꯅꯦ ꯏꯕꯦꯝꯃ ꯅꯪꯕꯣ ꯅꯣꯡꯁꯤꯁꯨ ꯆꯨꯁꯜꯂꯦ ꯑꯁ ꯅꯣꯡ ꯃꯃꯤꯠꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯐꯥꯛꯏꯅꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯪꯗꯤ ꯅꯆꯥꯅꯨꯄꯥꯗꯗꯤ ꯀꯝꯗꯧꯗꯣꯔꯤꯕ ꯄꯥꯎ ꯍꯥꯏꯕ ꯌꯥꯗꯣꯔꯤꯔꯣ ꯏꯆꯦ ꯌꯥꯅꯤ ꯃꯥ ꯅꯣꯡ ꯍꯥꯡꯉꯒ ꯁꯣꯏꯗꯅ ꯑꯗꯨꯝ ꯂꯥꯛꯆꯅꯤꯌꯦ ꯑꯗꯣ ꯅꯪꯗꯤ ꯐꯣꯟ ꯅꯨꯡꯒꯥꯏꯗꯨꯗꯤ ꯄꯥꯏꯕ ꯍꯩꯕ꯭ꯔꯥꯗꯣ ꯅꯣꯡꯃꯇ ꯐꯣꯟ ꯄꯥꯏꯕꯁꯨ ꯎꯗꯦ ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯆꯦ ꯐꯣꯟꯒꯥꯏꯗꯨ ꯃꯦꯠꯄ ꯈꯣꯠꯄ ꯍꯩꯖꯕ ꯅꯠꯇꯦꯗ ꯑꯩꯗꯤ ꯂꯩꯔꯕꯁꯨꯅꯦ ꯐꯣꯟ ꯃꯦꯠꯄꯒꯤ ꯃꯇꯝ ꯁꯪꯕ ꯅꯠꯇꯦ ꯃꯅꯥ ꯃꯁꯤꯡ ꯇꯦꯛꯎꯔꯤꯕꯁꯤꯡ ꯑꯁꯦ ꯑꯃꯨꯛ ꯃꯟꯊꯣꯛ ꯑꯃꯨꯛ ꯁꯦꯝꯗꯣꯛ ꯊꯣꯛꯅ ꯋꯥꯅ ꯍꯣꯠꯅꯈ꯭ꯔꯕꯅꯤꯗ ꯏꯆꯦ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯁꯦ ꯏꯆꯦꯁꯨ ꯈꯪꯉꯤꯗꯨ ꯃꯉꯥꯏ ꯍꯣꯏꯅꯤ ꯏꯕꯦꯝꯃ ꯑꯗꯣ ꯅꯣꯡꯁꯤ ꯇꯥꯕꯅꯤꯅ ꯀꯔꯤꯅꯣ ꯑꯁꯤ ꯀꯨꯃꯥꯔ ꯍꯣꯏ ꯀꯔꯤ ꯍꯣꯏ ꯑꯁꯤ ꯑꯣꯇꯣ ꯂꯩꯔꯤꯁꯤ ꯉꯥꯏꯍꯥꯛ ꯄꯩꯁꯥ ꯈꯤꯇꯪ ꯄꯤꯔꯒ ꯊꯣꯡꯒꯥꯟ ꯐꯥꯎꯕ ꯀꯣꯛ ꯊꯤꯜꯍꯜꯂꯨꯗꯅ ꯀꯗꯥꯏꯗꯒꯤꯅꯦꯗ ꯏꯆꯦ ꯍꯦꯛꯇ ꯋꯥꯏꯔꯨꯕꯗꯅꯦ ꯂꯨꯄꯥ 200ꯗꯒꯤ ꯇꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯇꯥꯜꯂꯤꯕ ꯄꯩꯁꯥꯁꯤꯗꯤ ꯑꯣꯇꯣꯗꯣ ꯋꯥꯏꯕꯒꯤ ꯄꯩꯁꯥ ꯐꯥꯎꯕ ꯌꯧꯕ ꯅꯠꯇꯦꯗꯣ ꯌꯥꯅꯤꯗ ꯏꯆꯦ ꯍꯩꯃꯥ ꯅꯪꯕꯨꯅꯦ ꯀꯔꯤꯅꯣ ꯑꯁꯤꯗꯩꯗ ꯔꯤꯛꯁꯣ ꯏꯕꯣꯝꯆꯥ ꯍꯣꯏ ꯂꯩꯔꯤ ꯔꯤꯛꯁꯣ ꯑꯁꯤꯗ ꯑꯣꯏꯔꯁꯨ ꯃꯣꯏꯒ ꯆꯠꯃꯤꯟꯅꯈꯣꯗꯅ ꯀꯗꯥꯏꯗꯒꯤꯅꯦꯗ ꯏꯆꯦ ꯅꯣꯡꯒ ꯆꯨꯔꯗꯤ ꯇꯣꯡꯒꯦꯒ ꯌꯥꯗꯧꯖꯥꯠ ꯅꯠꯇꯦ ꯅꯣꯡ ꯆꯨꯗꯕ ꯃꯇꯝꯗꯗꯤ ꯇꯣꯡꯕꯤꯗꯦ ꯅꯣꯡ ꯆꯨꯔꯀꯥꯟꯗ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯀꯥꯟꯗ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯔꯤꯛꯁꯣ ꯇꯣꯡꯗꯦ ꯄꯣꯠ ꯄꯨꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯕꯨꯁꯨ ꯋꯥꯔꯧꯔꯤꯕꯅꯤꯅꯦ ꯏꯆꯦ ꯍꯩꯃꯥ ꯑꯗꯨꯃꯥꯏꯅꯒꯥꯏꯁꯨ ꯍꯥꯏꯕ ꯑꯣꯏꯔꯦꯀꯣ ꯃꯈꯣꯏꯁꯤꯁꯨ ꯃꯤꯒꯤ ꯑꯋꯥꯕꯁꯤ ꯈꯔꯒ ꯌꯦꯡꯉꯗꯤꯅꯦ ꯐꯒꯗꯕꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯉꯛꯄꯅꯤꯗꯀꯣ ꯇꯧꯔꯤꯕꯁꯦ ꯏꯆꯦ ꯑꯩ ꯂꯣꯏꯁꯜꯂꯒꯦ ꯑꯉꯥꯡꯗꯨꯁꯨ ꯅꯣꯡꯁꯤ ꯀꯟꯅ ꯆꯨꯔꯛꯄꯅꯤꯅ ꯂꯥꯛꯄ ꯉꯝꯗꯧ ꯃꯥꯟꯗꯦ ꯑꯁ꯭ꯋꯥꯏꯗ ꯆꯠꯃꯤꯟꯅꯕ ꯀꯅꯥ ꯑꯩꯕꯒꯦꯅ ꯑꯩ ꯌꯦꯡꯉꯨꯔꯒꯦ ꯑꯁ ꯐꯔꯛꯇꯤ ꯇꯥꯔꯦꯗꯀꯣ ꯁꯨꯡꯂꯦꯞ ꯍꯦꯛ ꯂꯦꯞꯇ꯭ꯔꯦ ꯋꯥꯅꯤ ꯅꯣꯡꯁꯦ ꯊꯣꯛꯄꯅꯤꯗ
hey nangi pochai do thamba ya basida thama moi ko da adu ga ne kanano chatna ba tawro nong si amna kalle lo shalo hoi se ai khara thangjan jaramage adu ga ai saida mi ara ko amaga yengage hoi chalo ash no mo mi si kaya da kan phakraba ash nong si su dum su da na lei ren tawri kai thien da na koi mara kam do lum doi ba nong si kitang hanga di sabagi na tawbani ash ungji hen to kre ni tawri ko mai taw pathan ta pot mayam ga ash ai hanbe tamo ima tu nong go suruk puse lol gen to buni matam ji hele ni noibo as gari le den lol ni sunati gari no to dur ji gen ta de tamo nong kitang hang baga chat phe ya bre yango as satin do khar sa bu si pai ko adu satin do pi e tala piro as nong se dum su da na le ni to ri ngak khang ga ma do phat no bi ro di yum yoro ga churo su buni da na kari no tawduri je ai kano di tono di tamo lari pari o pare ai wai ai na sakri ne ne ai helak tribo ai konta tribo mi thong hang ba de ko adu ga ne ai ngoksana da ai sakre ko kre ga na tamo kari ma ta lei ti adu ma thong kari ma ta hang jara moi pare ai am ta thogi nong se kitang di pathara mal ai yeng age ko hoi tamo ai chai sing loi ram mi ai wai ge morok to kidam melamo mala ga puna sar si ko hoi tamo hai ma hi la ta du sat khra mali thi pare sat khra nong go chu salak pa si da ne kai thien si da sahi ni phu muk sur ai na ngasi phaw da po jon do na la li bas tongan ma mi kya ni ko ina thing na ri bas adubu lata gumna thamoi sengba ma gumna mabuk chel sengba se kana ma tu thing na da mapuroi ba lekhi da ba matung da gi macha hu ma si ga kaya da wa na ma na hona jarak le mapuroi ba gi pension ma phange hai ba bu hing da ba ya de su da ba ya de hai da tho no nung si jak san mi rai nai de do pizza pi thak na phari ba ma ni yo li ba mana ma sing che sitra kan da se che nang da yaw da ba ngai law na ai ngon da kai su pi ri ba ni ai khakta na ti pot ma da na ma khu chaw ri ba mabuk ma to kaya da phagra ba mai pi ma adu da su na tin ma na hei ri ba ba bu mi gi singli law ri adi mi gi ma khong ma khut na ba chi pa gai cái thiên nga hang adi tap pai dan ise gi khut to pai bi ge ise gi sayeng do pai bi ge kaya da hei kra ba mai pi ma nuk si kre da ishwar na mi se makhan hek se mi da ko e tai bang ma ku nang gi lila se ngapan mi oi ba se makhan ni ko le heli ba se male ma si mi wa ngang na ba no maro la ma mi gi kak taw ba no maro la mi gi yai phana ba taw ba hai ba mi maro la ma khara mana ne nonga na gi numi taw ko machin du da ne apa bam ta ngang da phat ta ba da ngang ga adum lai ba mi su yaw ri ba ni to pare chat khra thi ai di nonga cham chu bu do pa khalu re da na hauji ti khra hang ba ni na lambi de sala su pharaman ma bo akhui ma di kari non he na khoi ma di nga sai na chat khra du di ma bo yum da di ma la hodi nung chu ba si dai su nung hang mo ngai ba ni yum da di la ho da ba kana ga sat khi ge ima bo hai surji ai di u ho dren he adubu matam du da di asida auto kumar khoi su leiba uki riksho ibom sa khoi su leiba uki makhoi ga tonga ga chat khrabra nang na khong na lai nge da makhoi na gari tawra ga yum yok khraja la ni bungo ai anga ke da phone tawra ga hanga bane yum da di ma lak tri hai nong hang ngai ba du di ma bo ai su kitang theng tokre ngasi se nong su yam na kan ba nung si chu yam na sit pa du da ma bo ima di yum da la ho da ba si da kana ga chalam go doi jano hai ma asoi wai da thaijan na khota na lai ba jala ne nang bo sai da kana chakhi na hangura bro ima bo
ꯑꯁ꯭ꯋꯥꯏꯗꯗꯤ ꯍꯪꯗ꯭ꯔꯤ ꯐꯔꯦ 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 ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩꯒ ꯑꯝꯇ ꯍꯪꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯑꯁꯤꯗꯅꯦ ꯆꯥ ꯕꯣꯔꯥ ꯌꯣꯟꯕꯤ ꯖꯥꯟꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗꯣ ꯑꯁꯤꯗ ꯂꯩꯔꯦ ꯅꯣꯏꯈꯣꯏꯒꯤꯅꯦ ꯏꯃꯥ ꯑꯩꯈꯣꯏꯒꯤꯁꯤꯗ ꯄꯔꯦꯡ ꯐꯝꯃꯤꯟꯅꯕꯗꯨꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯪꯁꯤ ꯂꯥꯛꯑꯣ ꯖꯥꯟꯗꯣ ꯖꯥꯟꯗꯣ ꯇꯥꯕ꯭ꯔꯣ ꯏꯆꯦ ꯀꯔꯤ ꯍꯥꯏꯒꯦ ꯂꯇꯥꯗꯨꯕꯨ ꯀꯅꯥꯒ ꯆꯠꯈꯤꯒꯦꯅꯦ 마도 하나 꾸이나 거기 샤이마 빠시다 뭉레 뻔머니 아도 짠미나라시라 마마 탄탄히 하이브를 까이노 누파 아마가디 하이나바 이보 하이피에 따하위 미드디 마사 강호우들이네 이보 하이마 마 왕강나바디 따하우바 호이호이제 아두디 가나 강호가니 따우리시디야 에씨 하이마 다로상 낭디 라타 사키부도 오호브로 이제 라타디 꾸이레 사키바 하이마 가나가 사키게 낭부 오호게 시다기 무난가 사키바니 모이레 까이기 무난도 무난가 사키바 카리노네 하리시바 무난가 사크라가 마윰 여롭게 하리 마차누파디 시다 레이레네 카리노 다시 양 꾸이러바니 아이데수 싹 통어가 사 인상 로션드나 농 주부두드네 nga로 어머때 예롬 농놈 엄터 레이호드레나 아이시 돈돈 거기 두칸데기 톰약비 khajikta leigena aidi laibani ne madi nong kitang pathabaduda adum chatkhraबani karino ni hari sibo masa nu pana di yumda la hauti mo hai o adubu phare phare ibungo suraje nokhoi le kai gi munan hai du banang khangbro imabo khangi thabak subi hek chatpani mi gi yum kai saba hajira suba kharga chatpani hoi chumi aduni mangonde he hangoko maga satki haibado tharo sangnadi phajana uhore adugane nakhoigi nani jandonadi nupa amaga satminara si haibadi tahawi hai masakti khangodi hairedana hoi mabo ai yumdaga la abrana angang singda hangak ai sulambida yenga ga chakrake phare mabo dudi ai charuki gi mabo phare bungo tapna chaluko yumda dum leijaram janida nokhoi ani thaina bo eram basu gai hoi mabo ai charuki gi mabo phare chalo no se mo khara mo khi ene taurise chalo no sina ne sugudrati phadauni taurise mama se lowala ga thengna drena wana satkreni basan noi tar bro le kai mi amste ya long ni no kai ta dri bra ba kai do rani do ise la ta do kai thien ka ba de masa no pa na lo bu sakra kai thien de su le ram di du ga mayum de su halak ti na ya ngang na de no jikti le kai mi myam tholok ton le sin no khang dro mi se le ta di awang le kai gi du se le ta do mana ma sing yo le na se kai thien de thok le bi do adu di kai no ha ji bo masai no le no se no ga kana su bu de mang ra lo kadai mang do na hoji bu mi mang go matam lani machanu pa nung ti mamaga kaithien dagi dum halangmina bani dana adu machanu pa de lobu chalui aduna kaithien dagi di moi phamina ba kaithien pot phamina bjing duna ma di satki ba kuire machanu pa de dum haijani machanu pa de yumda la hogdi sini adagi moi gi kana no haibada khoi sigi makhala kai gi munane di yum sabu ga satpedro hoi ne mi gi hajira ga satba munane do adu duna माने थबक चलुब हलकपदा मखोइनी चटखिब उई हाइदना मयाम या लौन ngang nei noi ta dremi sasilom ta akhoi sin lekai sigini thodoga thok matam da khoi myam polop karino kai no na hang tor silo adu dilo khoi mi khram khomaga chasilo hojiki munan haidu di mayum da lei habro adu ne mi mayum da lei te do du yemu sena angang du mathan da pring chole mathan da ko poe nupi ani imga as lo sin wai tilo opa du su leijara di phai opa su leitre karino du matam ga phatab ji lo khoi myam jang karino kai no khram ti hong silo lo sasilo hoi lo sasi kadai ta bol leiji jano khangti ai shu thi be ya bade loina thi to phong khangdri me ha sumaina muktu mamang da to ki be yautri ai ne chalu matam da kethel da dum ngai dun leiram kari yum matam da pot na sitlabadi da kai gi mi ga da ba khong na lamina da ni yum da dum lak khoi na ngang muri ga di insang na pi yon dun lak ko adu ngasi ina nong khrat tai haduna nong hang ba ngai raga ichana na ba tokhi adu aina khajik tang na chacharam labadi ibado
이마도 이거 소이드나 튕겨서거든. 매야 이마도 방나봐 매야 아무도 TV요 매야. 까리까리노 매야나 아무도 거기 맞띵 빵비요. 빠수 레기드래. 이마 소목 하다능도 토로버데 거기 까리 오요건. 매야 거기 맞띵 아무도 빵비요 매야. 거기 뭐 먹다 눅시비요. 땅아이고. 나는 바깥 눈에 수지. 거기 레깔 매야 내리 그더게. 더보사. ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯃꯤ ꯂꯣꯏ ꯁꯨꯔꯕ ꯑꯝꯇ ꯌꯦꯡꯉꯣ ꯑꯌꯥꯝꯕꯗ ꯂꯣꯏ ꯁꯨꯔꯦ ꯁꯤ ꯈꯛꯇ ꯅꯠꯇꯅ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯌꯥꯝꯕ ꯂꯣꯏ ꯌꯥꯎꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯑꯩꯈꯣꯏ ꯃꯤ ꯒ꯭ꯔꯨꯞ ꯈꯔ ꯈꯥꯏꯗꯣꯛꯅꯔꯒ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯇꯨꯔꯦꯟꯁꯦ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏ ꯇꯣꯔꯆ ꯑꯗꯒꯤ ꯃꯥꯒꯤ ꯑꯌꯥꯎꯕ ꯄꯣꯠ ꯆꯩ ꯈꯔ ꯄꯨꯊꯣꯛꯄꯤꯔꯣ ꯑꯗꯣ ꯀꯅꯥ ꯃꯩ ꯑꯉꯥꯟꯕ ꯌꯨꯝꯗ ꯁꯣꯂꯥꯔꯒꯤ ꯀꯩꯀꯩ ꯂꯩꯔꯗꯤ ꯄꯥꯏꯕꯤꯔꯣ ꯑꯗꯨꯒ ꯇꯨꯔꯦꯟ ꯅꯥꯀꯟꯁꯤꯗ ꯀꯨꯝꯃꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯍꯥꯡꯈ꯭ꯔꯕꯅꯤꯅ ꯀꯔꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯌꯦꯡꯗ ꯌꯥꯗꯕꯅꯤ ꯃꯌꯥꯝꯇꯣ ꯑꯩꯈꯣꯏ ꯁꯥꯎꯟ ꯑꯝꯇ ꯃꯌꯥꯝ ꯆꯪꯉꯒ ꯑꯝꯇ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯣ ꯃꯁꯤ ꯃꯈꯥ ꯇꯥꯕꯗ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯐꯗꯅ ꯌꯨꯝꯗ ꯍꯜꯂꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯁꯨ ꯌꯥꯝ ꯊꯦꯡꯕꯁꯤꯗ ꯍꯜꯂꯛꯇ꯭ꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯁꯣꯏ ꯌꯥꯎꯔꯝꯃꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯝꯕꯤꯁꯤꯗ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯃꯨꯅꯥꯟꯒꯤ ꯌꯨꯝꯗ ꯍꯥꯟꯅ ꯆꯪꯁꯜꯂꯁꯤ ꯑꯗꯨꯒ ꯃꯨꯅꯥꯟ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯗꯨ ꯃꯌꯥꯝ ꯑꯁꯤꯃ ꯍꯪꯉꯁꯤ ꯑꯗꯨꯒ ꯃꯥꯒ ꯆꯠꯈꯤ ꯍꯥꯏꯕꯅꯤ ꯃꯥ ꯈꯪꯕ꯭ꯔꯥ ꯃꯉꯣꯟꯗ ꯍꯪꯉꯁꯤ ꯑꯗꯨꯒ ꯁꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯕꯁꯤꯡ ꯑꯗꯣ ꯇꯨꯔꯦꯟꯒꯤ ꯁꯥꯏꯠꯁꯤꯗ ꯀꯣꯏꯊꯤ ꯊꯤꯕ ꯑꯗꯨꯒ ꯃꯗꯨꯗ ꯐꯪꯗ꯭ꯔꯒꯅ ꯄꯨꯂꯤꯁꯇ ꯆꯠꯂꯒ ꯑꯩꯈꯣꯏ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯃꯁꯤ ꯃꯈꯥ ꯇꯥꯔꯛꯄꯗꯤ ꯇꯉꯥꯏ ꯐꯗꯕꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯌꯥꯝ ꯄꯨꯜꯂꯒ JC ꯁꯦꯝꯃꯒ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯒꯤ ꯇꯦꯝꯕ ꯂꯇꯥꯕꯨ ꯐꯪꯅꯅꯕ ꯀꯔꯤ ꯇꯧꯕꯤꯌꯣ ꯍꯥꯏꯗꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯑꯗꯨꯒ ꯁꯔꯀꯥꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯒ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯆꯪꯁꯤꯟꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯌꯥꯏꯌꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯈꯥ ꯆꯠꯊꯕ ꯍꯧꯔꯁꯦ ꯌꯥꯔꯦ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯄ ꯍꯧꯔꯁꯦ ꯂꯩꯀꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯃꯨꯅꯥꯟ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯉꯁꯦ ꯌꯥꯝꯁꯨ ꯂꯥꯛꯄꯤꯔꯣ ꯁꯣꯝꯗ ꯃꯨꯅꯥꯟ ꯍꯣꯏꯒꯤꯗ ꯍꯥꯟꯅ ꯀꯩꯅꯣ ꯃꯣꯏꯒꯤꯁꯤꯗꯤ ꯃꯣꯏ ꯃꯌꯨꯝꯁꯤꯗꯤ ꯊꯣꯡ ꯂꯣꯜꯂꯤꯅ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯇꯥꯗꯥꯎ ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯃꯌꯥꯝ ꯂꯩꯀꯥꯏ ꯃꯌꯥꯝ ꯍꯧꯔ ꯂꯥꯛꯄꯤꯔꯤꯁꯤꯕꯨ ꯇꯥꯗꯥ ꯁꯣꯝꯒꯤ ꯏꯅꯥꯎꯅꯨꯄꯥ ꯃꯨꯅꯥꯟꯗꯣ ꯏꯇꯩꯃ ꯂꯇꯥꯒ ꯀꯩꯊꯦꯜ ꯀꯨꯝꯃꯤꯟꯅꯈꯤ ꯍꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯏꯇꯩꯃ ꯂꯇꯥꯁꯨ ꯌꯨꯝꯗ ꯂꯥꯛꯍꯧꯗꯦ ꯂꯩꯀꯥꯏ ꯊꯤꯕ ꯌꯥꯕ ꯊꯤꯔꯨꯔꯦ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯌꯦꯡꯉꯨꯔꯦ ꯃꯥꯒ ꯆꯠꯃꯤꯟꯅꯈ꯭ꯔꯒ ꯃꯍꯥꯛꯇꯤ ꯌꯨꯝꯗ ꯂꯥꯛꯇꯕ ꯑꯗꯨꯅ ꯃꯨꯅꯥꯟꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯂꯥꯛꯏꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯏꯃꯨꯡꯁꯤꯁꯨ ꯁꯣ ꯂꯣꯜꯂꯒ ꯊꯣꯡ ꯂꯣꯜꯂꯒ ꯂꯩ ꯀꯔꯤꯅꯣ ꯁꯤꯕꯨ ꯃꯥ ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦꯅꯦ ꯅꯣꯡꯒ ꯆꯨꯕꯗꯨꯗ ꯑꯩꯈꯣꯏꯗꯤ ꯉꯁꯤꯗꯤ ꯉꯟꯅ ꯑꯗꯨꯝ ꯇꯨꯝꯃꯕꯅꯤꯅꯦ ꯇꯥꯗꯥ ꯃꯗꯨ ꯀꯔꯤꯝꯇ ꯌꯥꯔꯣꯏꯗꯣꯔꯤ ꯌꯥꯝꯅ ꯂꯨꯗꯣꯔꯤ ꯇꯥꯊꯣꯏꯕ ꯑꯗꯣꯝꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯤꯡ ꯌꯨꯝ ꯂꯩꯇ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯅꯨꯡꯗꯥꯡꯁꯤ ꯁꯣ ꯂꯣꯟꯁꯤꯜꯂꯛꯏꯁꯤ ꯃꯥꯏ ꯅꯨꯄꯤ ꯑꯉꯥꯡ ꯀꯗꯥꯏ ꯄꯨꯔ ꯆꯠꯈ꯭ꯔꯤꯅꯣ ꯃꯥ ꯃꯔꯥ ꯂꯩꯕꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯣꯠꯂꯤꯔꯥ ꯀꯩꯗꯧꯔꯤꯅꯣ ꯃꯥꯏ ꯐꯣꯟ ꯅꯝꯕꯔꯒ ꯈꯪꯉꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯌꯨ ꯐꯣꯟ ꯅꯝꯕꯔꯗꯤ ꯃꯥꯗꯤ ꯐꯣꯟ ꯄꯥꯏꯗꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯗꯕꯅꯤꯅꯦ ꯍꯖꯤꯔꯥ ꯁꯨꯔꯒ ꯂꯩꯕꯅꯤꯅ ꯐꯣꯟꯒ ꯄꯥꯏꯔꯝꯗꯧ ꯃꯥꯟꯗꯦꯗ ꯈꯪꯉꯁꯨ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯗꯤ ꯃꯥꯏ ꯅꯝꯕꯔꯁꯤꯌꯥꯎꯗꯕꯅꯤꯅꯦ ꯑꯇꯩ ꯃꯥꯏ ꯃꯔꯨꯞ ꯃꯄꯥꯡꯗ ꯍꯪꯗ꯭ꯔꯗꯤ ꯇꯥꯊꯣꯏꯕ ꯋꯥꯁꯤ ꯌꯥꯝ ꯀꯥꯏꯅꯔꯛꯀꯅꯤ ꯏꯅꯥꯎꯅꯨꯄꯥ ꯅꯝꯕꯔꯁꯨ ꯈꯪꯗꯦ ꯏꯅꯥꯎꯅꯨꯄꯥꯅꯦ ꯄꯣꯛꯃꯤꯟꯅꯔꯤꯅꯦ ꯑꯗꯨ ꯀꯩꯅꯣ ꯅꯝꯕꯔ ꯌꯥꯎꯗ꯭ꯔꯤꯁꯤ ꯀꯩꯅꯣ ꯌꯨꯝꯁꯨ ꯊꯣꯡ ꯂꯣꯜꯂꯒ ꯂꯩꯔꯦ ꯑꯗꯨ ꯀꯔꯤꯅꯣꯕ ꯃꯥꯒ ꯆꯠꯃꯤꯟꯅꯒꯦꯅ ꯏꯇꯩꯃ ꯂꯇꯥꯗꯣ ꯍꯥꯏꯔꯦ ꯂꯝꯕꯤꯗꯁꯨ ꯍꯧꯖꯤꯛ ꯀꯣꯏꯊꯤ ꯊꯤꯔꯨꯔꯦ ꯀꯔꯤꯝ ꯂꯩꯇꯦ ꯑꯗꯨꯒ ꯁꯣꯝꯗ ꯃꯆꯥꯁꯤꯒ ꯌꯦꯡꯉꯣ ꯏꯇꯩꯃ ꯂꯇꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯒ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒ ꯂꯩꯔꯦ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯜꯂꯒ ꯆꯍꯤ 30-35 ꯀꯩꯊꯦꯜꯁꯤ ꯊꯥꯜꯂꯦ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯦ ꯅꯠꯇꯦ ꯑꯗꯣꯝꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯤ ꯀꯗꯥꯏ ꯂꯣꯠꯁꯜꯂ ꯊꯝꯕꯤꯔꯤꯅꯣ ꯑꯁꯦꯡꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯦ ꯑꯩꯈꯣꯏꯅ ꯃꯥ ꯂꯣꯠꯂꯒ ꯀꯔꯤ ꯇꯧꯒꯗꯣꯏꯅꯣꯅꯦ ꯑꯗꯨ ꯃꯥꯗꯤ ꯌꯨꯝꯗꯁꯨ ꯀꯥ ꯍꯦꯟꯅ ꯂꯩꯇꯦ ꯃꯤꯒꯤ ꯍꯖꯤꯔꯥ ꯁꯨꯕ ꯌꯨꯝꯒꯤ ꯑꯇꯩ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯆꯠꯄꯅꯤꯅꯦ ꯏꯕꯨꯡꯉꯣ ꯍꯜꯂꯛꯇꯦ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ ꯆꯥꯛꯈꯨꯝ ꯄꯨꯟꯕꯁꯨ ꯅꯠꯇꯦꯅꯦ ꯏꯕꯨꯡꯉꯣ ꯐꯔꯦ ꯇꯥꯗ ꯑꯩꯈꯣꯏ ꯀꯔꯤꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯌꯥꯝ ꯃꯥꯒꯤ ꯌꯨꯝꯁꯦ ꯀꯔꯤꯒꯨꯝꯕ ꯏꯇꯩꯃꯒ ꯃꯥꯒ ꯄꯨꯂꯞ ꯂꯩꯔꯝꯃꯗꯤ ꯐꯩ ꯃꯥꯅ ꯌꯨꯝ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯇꯁꯦꯡꯅ ꯌꯨꯝꯁꯦ ꯁꯣ ꯂꯣꯟꯁꯤꯜꯂ ꯃꯥ ꯂꯣꯠꯈꯤꯕ ꯑꯣꯏꯇꯥꯔꯗꯤ ꯃꯥꯏ ꯃꯌꯨꯝꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯇꯩꯃ ꯂꯇꯥ ꯊꯤꯁꯤ ꯏꯇꯩꯃ ꯂꯇꯥꯁꯤ ꯐꯪꯗ꯭ꯔꯕ ꯃꯥꯏ ꯃꯌꯨꯝꯁꯦ ꯃꯌꯥꯝ ꯆꯪꯉ ꯃꯩ ꯊꯥꯗꯣꯛꯀꯗꯕꯅꯤ ꯃꯩ ꯊꯥꯗꯣꯛꯀꯗꯕꯅꯤ ꯃꯌꯥꯝ ꯊꯥꯗꯣꯛꯁꯦ ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯥꯏ ꯌꯨꯝ ꯃꯩ ꯊꯥꯕꯗꯨꯅ ꯀꯣꯟꯅ ꯃꯗꯨ ꯑꯩꯈꯣꯏ ꯃꯈꯥ ꯆꯠꯊꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯆꯠꯂꯒ ꯏꯇꯩꯃ ꯂꯇꯥ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯊꯤꯃꯤꯟꯅꯁꯤ ꯃꯌꯥꯝ ꯂꯥꯛꯑꯣ ꯆꯠꯁꯤ ꯃꯌꯥꯝ ꯂꯥꯛꯑꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯏꯆꯦ ꯑꯩꯈꯣꯏ ꯃꯥꯁꯤꯕꯨ ꯀꯗꯥꯏꯗ ꯆꯠꯂꯝꯗꯣꯏꯅꯣ ꯏꯆꯦ ꯊꯣꯏꯅꯣ ꯑꯩꯁꯨ ꯈꯪꯗꯤꯌꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯏꯆꯦ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯌꯥꯝꯅ ꯀꯤꯌꯦ ꯃꯤ ꯃꯌꯥꯝ ꯑꯣꯝꯁꯤꯟꯅꯕꯒꯤ ꯃꯈꯣꯟ ꯇꯥꯕꯁꯤꯁꯨ ꯑꯩꯗꯤ ꯃꯤꯍꯨꯟꯁꯦ ꯇꯤꯡ ꯂꯥꯎꯏ ꯏꯆꯦ ꯑꯩꯈꯣꯏ ꯃꯥꯗꯨꯕꯨ ꯑꯃꯨꯛ ꯍꯜꯂꯔꯣꯏꯗ꯭ꯔꯣ
ai kari mata khangti ai shu thamoi se tanik leifam safam kari mata khangtri akhoi tamo khoi lekai gi mi miyam na loina thiba chakri sidi mado ima do yum da hala poisna ai se kokse ururu ngahori che nang sonda gano nana so sondara de ai di kamai tong akhoi ima do halaktra di kamai tong che ngai ko amukta taptha kho thoinu nang so mayam chakhribado karino haibado yengseba che asengba makke khoi mana halaktrabadi kamaina tawgani akhoi di kamaina tawgani hayaide adu haigano se yengse kari tawi haibado yengse se mayam chakridana che aidi uchi phawi mana halaktabase amukta somna yaudabani na aidi amna pakhatbado loire che karino tawgodo se boiche Neko, mapana milangi bisik si karino. Amuk tataki si. Neko. Oh, Skrino kang di ko. Ayok na ing basi so ing he. Pajo manong dalay baso lumme hai babu. Duty tao tabi ade thok tabi ada bani no palay tine ko. Tingli yang libas di ay na hai bado nini ko. Hodona tingli yang li bade ko yam na nungai ga ba man mani tai bang mi akhoi na tingli yang li bas de nungai ga ba man de karino mi amata hana suna da ba kapna ba hana ba phana ba phuna ba chaina ba ngana ba pha ba pun ba gi case amata thok ta ba karino thok ga na sat akhoi da lakwa mara le bising da khoi na sat pha ba ya na ba ai gi ba de ai de tang kon mari ga ayuk ta gi chala ni ko case la so ai gi ma hota pisak pur ga dum karino dum chat chani da adum salaga ai gi ma hota dum taw jane kari thaw badi karina santos na dum thaw ra si haida ai gi wade jurne gi mrak ta salaga ga karina Christmas ki wari yotai khra sanara ga isai no mai khra sakmina dana karina isor gi tharom na chingba pangthok minar ga ipu gi mrak ta khra no mani ni ta su lai ra ga kari no cha dana thak ta nai ipu gi se ba taw dana lai ro ga sahi loram dai se case lak tra su paida Karino ne hai da haruga Karino mayam se Karino gari ke thok jandana lai isna Karino ne sina biran sir inspector bole bike sir kri matang we bino akhoi se wafam se kitang lure sar gi manak tamta yagni sonda lapio sonda lakhi se ko sir kadore ga mai sir ke sama laku malai sir ni mayam lai ne sir loin thajalagan amani ga thajalo adu mayam du yaringe marks up haibio marks up tab dine son ka se sangan birkan adu ga khoi personal singa su marks up tab ga kaina so yam naksana bigan phagni sir yagani sinau se marks up amatang wor so son ka segi ka da sang birakiro nang chalo nang marks up phani ai changi go sir amta sangjar ge kari le haibio sir yam nuai tab thodong ka kari thodong lai se akhoi du gi sir mana ma sing yon no pi ma kha ma kaithel de gi nukti gi pochai yon bolo ramayum da he khanjarap adu macha nu pa ga ma se ya matam da hi halapani adu sir laibak chibdi ngarang gi numi da sida di sir macha nu pa na mama loge ne sal matam da mama du ma sat khre na sir madugi matung da gi mafam adu da pot phamba kaithel da leiba mi kharaga macha nu pa surjit hajiga mama gi khungul liba haibadi ohogba tahogba puno ma yengma matamda mafam adu da leiba janto ko bunu pi mana nupa amaga salasi mahak sulambi puli satmina si haiba ma tahokki aduga tharo sang haiba pojon manu ping khongna madi munan hariba ikhoi gi lekai gi makharom da leibani nupa se maji hajira suba chatpani mahaka makhoi ani chatmina kibasi tharo sang hariba hoi manam singo manu pisna madi taseng oho haiba wafam chin tharo sang asina kaidigi sir hariba kaithel du mukta da leibani sir okay aduga macha nupa na mafam adu da mamai khongul li haiba sidi aseng bro mani sir mafam adu da leiba hotel oi kari oi phamba jando hari du chu macha nupa duga wari sanabani aduga me ma haidana mafam adu da leiba miyai khara oiraba amaga
ꯃꯆꯥꯅꯨꯄꯥꯒꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯝꯃꯦ ꯍꯥꯏꯕꯁꯤꯅꯤ ꯁꯔ ꯑꯗꯨꯗꯤ ꯃꯣꯅꯥꯅ ꯍꯥꯏꯗꯨꯒꯤ ꯃꯌꯨꯝꯗꯗꯤ ꯃꯌꯥꯝ ꯆꯪꯉꯒ ꯁꯔ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯁꯤꯗ ꯂꯩꯖꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯁꯔ ꯃꯥꯒꯤ ꯃꯌꯨꯝꯗꯨ ꯁꯣꯏꯗꯅ ꯃꯩ ꯊꯥꯔꯝꯃꯒꯅꯤ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯀꯥꯟꯗ ꯃꯤꯌꯥꯝꯅ ꯍꯦꯛꯇ ꯃꯩ ꯊꯥꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯩ ꯊꯥꯕ ꯃꯗꯨꯒꯤ ꯊꯕꯛꯇꯨ ꯃꯣꯕ ꯂꯤꯟꯆꯤꯡ ꯃꯤꯌꯥꯝꯒꯤ ꯁꯤꯒꯨꯝꯕ ꯃꯣꯕ ꯖꯁꯇꯤꯁꯁꯤ ꯌꯥꯗꯦꯅ ꯍꯥꯏꯗ꯭ꯔꯣ ꯅꯠꯇꯦ ꯌꯨꯝ ꯃꯩ ꯊꯥꯅꯦꯅ ꯆꯠꯍꯧꯏ ꯍꯥꯏꯁꯤꯕꯨ ꯃꯌꯥꯝ ꯌꯨꯝ ꯃꯩ ꯊꯥꯕꯁꯤꯡꯗꯣ ꯂꯣꯏꯅ ꯈꯪꯕꯤꯕ꯭ꯔꯣ ꯁꯔ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯌꯥꯎꯔꯝꯃꯅꯤ ꯁꯔ ꯃꯤ ꯑꯃꯈꯛ ꯑꯅꯤꯈꯛ ꯍꯥꯏꯔꯣ ꯀꯔꯤ ꯇꯧꯔꯅꯤ ꯁꯔ ꯃꯗꯨ ꯌꯥꯝ ꯌꯥꯗꯕ ꯊꯕꯛꯅꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯁꯣꯏꯗꯅ ꯂꯧꯒꯅꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯌꯥꯗꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯔꯥꯜ ꯂꯩꯔꯕꯁꯨ ꯃꯔꯥꯜ ꯂꯩꯕ ꯃꯤꯗꯨ ꯐꯥꯒꯗꯕꯅꯤ ꯃꯌꯥꯝꯅ ꯖꯁꯇꯤꯁ ꯍꯦꯛꯇ ꯄꯨꯊꯣꯛ ꯌꯥꯕ꯭ꯔꯥ ꯃꯤ ꯑꯥꯏꯟ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯣ ꯂꯩꯔꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯠꯇꯦ ꯑꯆꯨꯝꯕ ꯑꯔꯥꯟꯕꯗꯨ ꯀꯔꯤꯅꯣ ꯑꯗꯨ ꯊꯤꯗꯣꯛꯑ ꯃꯇꯨꯡꯗ ꯑꯥꯏꯟꯅ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯦꯕ ꯃꯤꯌꯥꯝꯅ ꯆꯩꯔꯥꯛ ꯄꯤꯒꯗꯕ ꯑꯣꯏꯔꯗꯤ ꯄꯨꯂꯤꯁ ꯂꯩꯔꯨꯕꯒꯤ ꯑꯥꯏꯟ ꯂꯩꯔꯨꯕꯒꯤ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯃꯐꯝꯁꯤ ꯖꯪꯒꯜ ꯔꯥꯖ ꯅꯠꯇꯦ ꯃꯤꯅ ꯈꯨꯜꯂꯤꯡꯕ ꯃꯤꯒꯤ ꯈꯨꯟꯅꯥꯏ ꯑꯃꯅꯦꯕ ꯐꯅ ꯆꯨꯝꯃꯁꯨ ꯐꯅ ꯂꯥꯜꯂꯁꯨ ꯃꯗꯨꯒꯤ ꯊꯕꯛꯇꯨ ꯐꯠꯇꯦꯅ ꯑꯩꯈꯣꯏꯅ ꯀꯌꯥꯔ ꯍꯦꯟꯅ ꯂꯥꯎꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ ꯇꯁꯦꯡꯅꯃꯛ ꯃꯨꯅꯥꯟꯒꯤ ꯃꯌꯨꯝ ꯊꯥꯔꯤꯁꯤ ꯃꯨꯅꯥꯟꯗꯤ ꯃꯌꯥꯝꯅ ꯐꯥꯖꯜꯂ ꯊꯝꯃꯕ꯭ꯔꯣ ꯅꯠꯇꯦ ꯁꯔ ꯁꯔ ꯋꯥꯔꯤꯁꯤ ꯃꯀꯣꯛꯇꯒꯤ ꯍꯥꯏꯕꯤꯌꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯁꯔ ꯃꯨꯅꯥꯟ ꯍꯥꯏꯔꯤꯁꯤꯒꯤ ꯌꯨꯝꯗ ꯅꯨꯃꯤꯗꯥꯡ ꯃꯥꯒ ꯆꯠꯃꯤꯟꯅꯈꯤ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯆꯪꯉꯒ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯪꯉꯨꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯊꯣꯡ ꯂꯣꯜꯂ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯊꯣꯏꯕ ꯍꯥꯏꯔꯤꯕ ꯃꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯩꯔꯝꯃꯤ ꯑꯗꯨ ꯃꯅꯥꯎꯅꯨꯄꯥꯒꯤ ꯈꯣꯡꯒꯨꯜ ꯃꯥ ꯈꯪꯗꯦꯅ ꯍꯥꯏꯈꯤ ꯐꯣꯟ ꯅꯝꯕꯔ ꯍꯪꯕꯁꯨ ꯃꯍꯥꯛꯇꯤ ꯈꯪꯗꯦ ꯃꯍꯥꯛꯇꯤ ꯊꯕꯛ ꯁꯨꯕ ꯆꯠꯄꯅꯤ ꯍꯥꯏ ꯑꯗꯨꯒ ꯁꯔ ꯃꯥꯒꯤ ꯃꯌꯨꯝꯗ ꯃꯌꯥꯝꯅ ꯌꯨꯝꯀꯥꯟꯗ ꯁꯣ ꯂꯣꯜꯂꯒ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯁꯣ ꯂꯣꯟꯕꯗꯨ ꯃꯌꯥꯝꯅ ꯈꯣꯏꯁꯥꯎꯅꯔꯦ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯃꯩ ꯊꯥꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯔ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟ ꯃꯌꯥꯝꯅ ꯆꯠꯅꯔꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯈꯣꯡꯕꯥꯟꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯀꯨꯝꯊꯗꯨꯅ ꯃꯩ ꯀꯥꯞꯇꯅ ꯁꯣꯂꯥꯔ ꯂꯦꯝꯞ ꯊꯥꯟꯗꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯈꯨꯟꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯌꯥꯎꯔꯒ ꯁꯔ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯤꯔꯦ ꯑꯗꯨꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯕꯗ ꯀꯔꯤꯒꯨꯝꯕ ꯈꯣꯡꯒꯨꯜ ꯑꯃꯠꯇ ꯂꯤꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯃꯩꯊꯪꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯗꯥꯝ ꯁꯥꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯒ ꯗꯥꯝ ꯁꯥꯈꯤꯗꯕ ꯐꯠꯇ ꯍꯥꯎꯊꯤ ꯄꯜꯂꯒ ꯂꯩꯕ ꯃꯐꯝ ꯑꯃ ꯂꯩ ꯃꯗꯨꯒꯤ ꯃꯐꯝꯗꯨꯗ ꯃꯤꯌꯥꯝꯅ ꯆꯤꯡꯅꯗꯨꯅ ꯀꯣꯊꯣꯛꯑꯒ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯗ ꯌꯦꯡꯉꯨꯕꯗ ꯁꯔ ꯃꯐꯝ ꯑꯗꯨꯗ ꯏꯁꯤꯡ ꯃꯅꯨꯡꯗ ꯃꯍꯥꯛ ꯁꯤꯔꯕ ꯃꯇꯨꯡꯗ ꯇꯥꯎꯈꯠꯄꯒꯤ ꯃꯑꯣꯡꯗꯅꯤ ꯁꯔ ꯃꯃꯥꯏ ꯃꯃꯤꯠ ꯐꯤꯕꯝ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯁꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯔ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯜꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯌꯥꯎꯔꯝꯗ꯭ꯔꯦ ꯁꯔ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯒꯤ ꯂꯩꯕ ꯅꯥꯄꯤ ꯃꯣꯡꯁꯣꯡ ꯈꯔꯗꯁꯨ ꯁꯥꯅꯩ ꯌꯨꯅꯩꯕꯒꯤ ꯃꯑꯣꯡꯗ ꯈꯔ ꯅꯩꯊꯦꯛꯂꯝꯕꯒꯤ ꯃꯐꯝꯁꯨ ꯐꯪꯈꯤ ꯁꯔ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯃꯤꯌꯥꯝꯅ ꯆꯤꯡꯈꯠꯂꯒ ꯇꯨꯔꯦꯟ ꯃꯄꯥꯟꯗꯨ ꯊꯝꯍꯧꯔꯤ ꯁꯔ ꯄꯥꯎ ꯑꯁꯤ ꯁꯔꯗ ꯑꯩꯈꯣꯏ ꯇꯝꯖꯅꯅꯕ ꯂꯥꯛꯆꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯈꯤꯕ ꯃꯨꯅꯥꯟꯒꯤ ꯌꯨꯝꯗ ꯃꯤꯌꯥꯝꯅ ꯊꯣꯝꯖꯜꯂꯒ ꯆꯪꯈꯤ ꯑꯗꯨꯕꯨ ꯁꯔ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯃꯨꯅꯥꯟ ꯈꯛꯇ ꯅꯠꯇꯅ ꯏꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯥꯒꯩꯒꯤ ꯂꯩꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯊꯣꯏꯕ ꯍꯥꯏꯔꯤꯗꯨꯁꯨ ꯄꯨꯂꯞ ꯃꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯁꯔ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯣꯏꯅ ꯆꯠꯈꯤ ꯂꯩꯔꯝꯃꯤ ꯁꯔ ꯃꯗꯨꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯁꯔ ꯃꯨꯅꯥꯟꯒꯤ ꯌꯨꯝ ꯃꯩ ꯊꯥꯔꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯃꯩ ꯊꯥꯕ ꯍꯧꯍꯧꯕꯅꯤ ꯁꯔ ꯑꯗꯨꯗꯒꯤ ꯄꯥꯎ ꯑꯁꯤ ꯇꯝꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯣ ꯃꯥꯏ ꯒꯣꯗ ꯃꯩ ꯊꯥꯗ꯭ꯔꯤꯉꯩꯗ ꯑꯗꯣꯝꯅ ꯂꯥꯛꯄ ꯑꯣꯏꯔꯕꯗꯤ ꯌꯥꯝꯅ ꯐꯔꯝꯒꯗꯕꯅꯤ ꯑꯦꯅꯤꯋꯦ ꯒꯃꯩ ꯁꯔ ꯑꯩꯈꯣꯏ ꯇꯤꯝ ꯀꯧꯊꯣꯔꯛꯑꯣ ꯑꯊꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨ ꯆꯠꯇꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝꯗꯁꯨ ꯄꯥꯎ ꯄꯤꯈꯣ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯒꯤ ꯑꯁꯦꯡꯕ ꯋꯥꯐꯝ ꯈꯪꯅꯅꯕꯒꯤ ꯊꯤꯖꯟ ꯍꯨꯝꯖꯟꯅꯅꯕ ꯑꯗꯨꯒ ꯑꯦꯝꯕꯨꯂꯦꯟꯁꯁꯨ ꯄꯥꯎ ꯄꯤꯈꯣ ꯐꯒꯅꯤ ꯁꯔ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯧꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯃꯥꯡ ꯊꯥꯔ ꯆꯠꯄꯤꯔꯣ ꯑꯩꯈꯣꯏ ꯇꯨꯡꯗ ꯂꯥꯛꯆꯔꯒꯦ ꯒꯃꯩ ꯈꯔ ꯊꯨꯔꯛꯑꯣ ꯁꯔ ꯂꯩꯖꯔꯦ ꯁꯔ ꯂꯥꯛꯑꯣ ꯆꯠꯅꯕ ꯇꯧꯁꯤ ꯀꯃꯣꯟ ꯀ꯭ꯋꯤꯛ ꯌꯨꯝꯗꯣ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯀꯟꯕ ꯉꯝꯕ꯭ꯔ ꯌꯦꯡꯁꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯐꯒꯅꯤ ꯁꯔ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯌꯨꯝꯁꯨ ꯂꯣꯏꯅ ꯎꯠ ꯑꯣꯟꯗꯅ ꯇꯨꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯕ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯄꯨꯂꯤꯁꯁꯨ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ ꯄꯨꯂꯤꯁ ꯂꯥꯛꯑꯒꯅꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯌꯦꯡꯉꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯃꯩ ꯊꯥꯈ꯭ꯔ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯌꯨꯝꯗꯣ ꯍꯥꯏꯕꯗꯤ ꯊꯣꯏꯕꯒꯤ ꯌꯨꯝꯗꯨꯗꯤ ꯃꯌꯥꯝ ꯌꯨꯝ ꯆꯥꯍꯟꯕ ꯌꯥꯗꯦꯀꯣ ꯃꯗꯨꯗꯤ ꯕꯦꯔꯥ ꯂꯥꯛꯀꯅꯤ ꯃꯔꯥ ꯂꯩꯕ ꯃꯤꯗꯣ ꯃꯍꯥꯛꯀꯤ ꯌꯨꯝꯗꯣ ꯈꯛꯇ ꯃꯌꯥꯝ ꯊꯥꯒꯗꯕꯅꯤꯀꯣ ꯃꯌꯥꯝ ꯑꯇꯩ ꯌꯨꯝꯗ ꯊꯪꯅꯕ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯁꯣꯛꯄ ꯌꯥꯗꯦꯀꯣ ꯑꯁ ꯏꯌꯥꯝꯕ ꯑꯩꯈꯣꯏꯗꯤ ꯂꯣꯏꯅ ꯊꯥꯗꯣꯛꯄꯅ ꯐꯩꯅ ꯈꯜꯂꯤꯗ ꯃꯈꯣꯏ ꯆꯞ ꯃꯥꯟꯅꯔꯒ ꯑꯍꯥꯟꯕꯗ ꯃꯅꯥꯎ ꯅꯨꯄꯥ ꯂꯩꯐꯝ ꯈꯪꯗꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯊꯣꯏꯕ ꯑꯗꯨꯁꯨ ꯃꯥꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯄꯨꯔꯒ ꯂꯣꯏꯅ ꯆꯠꯈꯤꯕ ꯃꯔꯝꯁꯤ ꯀꯔꯤꯒꯤꯅꯣꯕ ꯃꯔꯥ ꯂꯩꯕꯩ ꯅꯠꯇ꯭ꯔꯣ ꯃꯁꯤ ꯑꯩꯕꯨ ꯍꯥꯏꯖꯧꯔꯗꯤꯀꯣ ꯁꯣꯏꯗꯅꯃꯛꯀꯤ ꯃꯨꯅꯥꯅ ꯍꯥꯏꯔꯤꯗꯨꯅ ꯏꯇꯩꯃꯂꯇꯥꯒ ꯃꯈꯣꯏꯅꯤ ꯂꯥꯛꯄ ꯃꯇꯝꯗ ꯏꯇꯩꯃꯂꯇꯥꯗꯤ ꯅꯣꯏꯕ ꯆꯥꯎꯕ ꯃꯁꯥ ꯋꯥꯡ ꯆꯥꯎꯕ ꯃꯤꯅꯤ ꯃꯨꯅꯥꯅ ꯍꯥꯏꯔꯤꯗꯨꯅ ꯃꯥ ꯃꯊꯟꯇ ꯂꯥꯛꯅꯕ ꯉꯝꯃꯝꯃꯣꯏꯕ ꯑꯩꯗꯤ ꯃꯌꯥꯝꯕꯒꯥꯏꯗꯨ ꯐꯣꯟ ꯇꯧꯔꯒ ꯀꯧꯔꯒ ꯃꯤꯁ ꯀꯣꯜꯒ ꯄꯤꯔꯒ ꯅꯠꯇ꯭ꯔꯒ ꯃꯦꯁꯦꯖꯀ ꯊꯥꯔꯒ ꯂꯥꯛꯎ ꯁꯣꯟꯗꯩꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯃꯃꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯕ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯈꯜꯂꯤ ꯑꯩꯗꯤꯀꯣ ꯃꯌꯥꯝ ꯊꯥꯗꯅ ꯊꯥꯔꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯄꯔꯦꯡꯗꯣ ꯂꯣꯏꯅ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯑꯗꯤ ꯁꯤꯅꯤꯗ
ꯑꯩꯈꯣꯏꯁꯨ ꯊꯥꯔꯁꯦ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯌꯥꯗꯕꯩ ꯋꯥꯅꯤꯅꯦ ꯑꯁ ꯊꯥꯔꯨꯔꯁꯤꯔꯣ ꯊꯣꯔꯒ ꯊꯥꯔꯁꯦ ꯑꯁ ꯄꯨꯂꯤꯁ ꯑꯃꯨꯛ ꯂꯥꯛꯑꯦꯅꯦ ꯇꯧꯔꯤꯁꯤ ꯉꯁꯥꯏꯅ ꯄꯨꯂꯤꯁꯁꯦ ꯀꯧꯔꯗꯤ ꯑꯁ ꯉꯥꯛꯈꯣꯅꯦ ꯄꯨꯂꯤꯁ ꯀꯧꯕ ꯌꯥꯔꯣꯏꯅꯦ ꯄꯨꯂꯤꯁ ꯂꯥꯛꯑꯗꯤ ꯌꯨꯝ ꯃꯩ ꯊꯥꯕꯗꯤ ꯌꯥꯔꯣꯏꯅꯦ ꯂꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯈ꯭ꯔꯅꯤꯅꯦ ꯇꯣꯔꯣ ꯀꯨꯝꯗꯔꯣ ꯈꯔ ꯊꯨꯅ ꯀꯨꯝꯗꯔꯣꯅꯦ ꯃꯌꯥꯝ ꯁꯝ ꯊꯥꯡꯇꯣꯛꯂꯣ ꯐꯅꯤ ꯁꯥꯔ ꯃꯌꯥꯝ ꯈꯖꯤꯛ ꯊꯥꯡꯇꯣꯛꯁꯦ ꯃꯌꯥꯝ ꯈꯤꯇ ꯊꯩꯗꯣꯛꯁꯦ ꯃꯌꯥꯝ ꯀꯩꯅꯣ ꯃꯌꯥꯝ ꯂꯣꯏ ꯑꯣꯝꯁꯟꯕꯤꯔꯤꯁꯤꯕꯣ ꯃꯌꯥꯝ ꯆꯪꯗꯅ ꯌꯨꯝ ꯃꯩꯁꯨ ꯊꯥꯗꯣꯛꯈ꯭ꯔꯦꯌꯦ ꯃꯈꯥ ꯇꯥꯕꯅꯦ ꯁꯤꯗꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯃꯤ ꯌꯥꯎꯔꯗꯤ ꯑꯥꯏꯟꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯂꯣꯏꯅ ꯃꯈꯩ ꯁꯨꯝ ꯁꯪꯗ ꯂꯩꯅꯤꯀꯣ ꯈꯤꯇꯪ ꯊꯣꯛꯁꯤ ꯃꯌꯥꯝ ꯈꯤꯇꯪ ꯊꯣꯛꯁꯤ ꯁꯣꯝ ꯁꯥꯏꯠꯁꯤ ꯈꯤꯇ ꯅꯨꯄꯤ ꯑꯉꯥꯡ ꯑꯗ ꯂꯣꯏ ꯑꯣꯝꯁꯜꯂꯗꯤ ꯌꯥꯔꯣꯏꯅꯦ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯁꯤꯕꯨ ꯍꯛꯆꯥꯡꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯦꯡꯉꯤꯗꯨꯕꯨ ꯈꯤꯇ ꯃꯌꯥꯝ ꯁꯣꯗ ꯆꯠꯇꯣ ꯁꯥꯔ ꯁꯤꯗꯤ ꯔꯦꯞ ꯃꯥꯜꯂꯤꯅꯦ ꯁꯥꯔ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯁꯥꯔ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯜꯂꯒ ꯏꯁꯤꯡꯗ ꯊꯥꯗꯕ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯇꯅ ꯍꯥꯏꯕꯗꯤ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯁꯤ ꯈꯪꯕ ꯃꯥ ꯍꯥꯏꯗꯣꯔꯛꯀꯅꯤ ꯁꯤꯔꯒꯗꯤ ꯍꯥꯏꯗꯣꯔꯣ ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ ꯃꯌꯥꯝꯅ ꯆꯤꯡꯅꯔꯤꯕ ꯃꯨꯅꯥꯟ ꯍꯥꯏꯁꯤꯗꯤ ꯃꯌꯨꯝꯗꯁꯨ ꯂꯩꯇ꯭ꯔꯦ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯇꯥꯕ ꯑꯦꯅꯤꯋꯦ ꯐꯣꯇꯣ ꯀꯩꯀꯩ ꯀꯥꯞꯅꯕ ꯑꯗꯨꯒ ꯐꯣꯔꯦꯟꯁꯤꯛꯀꯤ ꯇꯤꯝꯗꯁꯨ ꯄꯥꯎ ꯄꯤꯈ꯭ꯔꯣ ꯐꯅꯤ ꯁꯥꯔ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯣꯀꯦꯁꯟ ꯑꯣꯏꯈꯤꯕ ꯂꯝꯍꯥꯡꯅꯤꯅ ꯌꯥꯆꯪꯉꯛꯄ ꯑꯊꯦꯡꯕꯗꯒꯤꯅ ꯄꯨꯡ 10 ꯄꯥꯔꯣ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁ꯭ꯋꯥꯏꯗ ꯂꯣꯀꯦꯁꯟ ꯑꯣꯏꯈꯤꯕ ꯅꯝꯕꯔ ꯐꯅꯤ ꯁꯥꯔ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛ ꯃꯥ ꯊꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯅꯤꯅ ꯏꯃꯨꯡ ꯃꯅꯨꯡꯗꯨꯒꯤ ꯃꯍꯥꯛꯀꯤ ꯅꯝꯕꯔ ꯑꯗꯨ ꯅꯝꯗꯅ ꯈꯣꯡꯀꯠꯂꯒ ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯅꯃꯛꯇꯒꯤ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯅꯝꯕꯔꯗꯨ ꯈꯣꯡꯀꯠꯂꯒ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯂꯣꯀꯦꯁꯟꯗꯨ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯁꯤ ꯐꯅꯤ ꯁꯥꯔ ꯁꯤꯟꯃꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯀꯥ ꯍꯦꯟꯅ ꯐꯣꯟꯒꯤ ꯃꯔꯝꯗ ꯀꯥ ꯍꯦꯟꯅ ꯈꯪꯂꯝꯗꯕꯁꯨ ꯌꯥꯏ ꯃꯍꯥꯛ ꯌꯥꯝꯅ ꯄꯪꯂꯥꯞꯅ ꯆꯠꯂꯝ ꯑꯗꯨꯒ ꯃꯥꯅ ꯂꯧꯔꯤꯕ ꯅꯨꯄꯤ ꯃꯌꯨꯝ ꯑꯗ ꯂꯩꯕ꯭ꯔꯥ ꯃꯔꯤ ꯃꯇꯥꯒꯤꯗ ꯂꯩꯕ꯭ꯔꯥ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥ ꯀꯔꯥꯏ ꯂꯩ ꯃꯗꯨꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃꯁꯨ ꯇꯧꯁꯤ ꯐꯅꯤ ꯁꯥꯔ ꯑꯗꯨꯒ ꯀꯩꯊꯦꯜꯗ ꯃꯍꯥꯛꯄꯨ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤ ꯑꯁꯤꯒ ꯄꯨꯟꯅ ꯆꯠꯈꯤ ꯍꯥꯏꯕꯗꯨ ꯎꯍꯧꯏ ꯍꯥꯏꯕ ꯏꯃꯥꯁꯤꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯋꯥꯍꯪ ꯄꯥꯎꯍꯪꯕ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯐꯅꯤ ꯁꯥꯔ ꯑꯗꯨꯒ ꯁꯗꯣꯁ ꯃꯥꯒꯤꯁꯤ ꯃꯁꯥꯗ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅꯤ나 ꯐꯅꯦꯛ ꯑꯃ ꯐꯤꯅꯨꯡꯒꯤ ꯐꯤ ꯑꯃ ꯑꯗꯨꯒ ꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯔ ꯁꯤꯗꯤ ꯃꯊꯛꯀꯤ ꯐꯤꯁꯤꯗ ꯍꯦꯟꯅ ꯌꯥꯎꯗ꯭ꯔꯦ ꯁꯥꯔ ꯐꯔꯦ ꯃꯅꯥꯛ ꯅꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯃꯌꯥꯝ ꯀꯔꯤ ꯄꯣꯠ ꯆꯩ ꯇꯥꯕꯤꯔꯝꯕ ꯃꯌꯥꯝꯅ ꯂꯥꯛꯄꯗ ꯀꯔꯤ ꯎꯕ ꯂꯩꯕꯒꯦ ꯁꯥꯔ ꯆꯄꯜ ꯅꯥꯝꯃꯁꯤ ꯁꯥꯔ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕꯗꯒꯤ ꯁꯥꯔ ꯃꯐꯝꯁꯤꯒꯤ ꯅꯥꯄꯤ ꯀꯔꯤ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯤꯕ ꯗꯥꯝ ꯁꯥꯕꯒꯤ ꯄꯩꯕꯁꯦ ꯁꯥꯔ ꯃꯁꯤ ꯃꯐꯝꯁꯦ ꯈꯣꯠꯇꯣꯛ ꯌꯦꯡꯉꯨꯀꯥꯟꯗ ꯃꯁꯥꯁꯦ ꯅꯥꯄꯤꯅ ꯂꯣꯏ ꯀꯨꯞꯁꯜꯂ ꯃꯐꯝꯁꯦ ꯂꯩꯔꯝꯕꯅꯤ ꯁꯥꯔ ꯑꯦꯅꯤꯋꯦ ꯆꯄꯜꯁꯤꯗꯤ ꯃꯥꯒꯤꯅꯦ ꯍꯥꯏꯕꯁꯤ ꯆꯨꯝꯃꯦꯀꯣ ꯁꯥꯔ ꯃꯁꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯥꯏꯕꯗ ꯆꯄꯜꯁꯤ ꯃꯥꯒꯤꯅꯤ ꯍꯥꯏ ꯑꯣꯀꯦ ꯆꯄꯜ ꯅꯥꯕꯁꯦ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯇꯥꯔꯝꯕ ꯌꯥꯏ ꯃꯥꯅ ꯃꯐꯝ ꯑꯁꯤ ꯇꯥꯅ ꯇꯨꯔꯦꯟꯁꯦ ꯊꯥꯗꯔꯝꯃꯤꯁꯤꯅꯗꯤ ꯃꯐꯝ ꯑꯃꯗꯒꯤ ꯊꯥꯗꯔꯒ ꯆꯦꯟꯊꯔꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯃꯗꯨꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯃꯈꯣꯏ ꯌꯦꯡꯗꯕ ꯌꯥꯔꯣꯏ ꯒꯥꯃꯩ ꯁꯥꯔ ꯅꯪ ꯑꯇꯩ ꯀꯔꯤ ꯐꯪꯉꯦ ꯁꯥꯔ ꯑꯇꯩꯗꯤ ꯀꯔꯤꯁꯨ ꯐꯪꯗꯦ ꯁꯥꯔ ꯑꯌꯥꯝꯕꯗꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯉꯒ ꯁꯥꯔ ꯍꯥꯟꯅ ꯂꯣꯏꯅ ꯌꯦꯡꯉꯝꯃꯕꯅꯤꯅ ꯁꯥꯔ ꯑꯗꯨꯕꯨ ꯁꯥꯔ ꯅꯨꯄꯤ ꯑꯁꯤ ꯑꯩꯅ ꯌꯦꯡꯕꯗꯗꯤ ꯃꯥꯒꯤ ꯃꯑꯣꯡ ꯑꯁꯤꯗꯗꯤ ꯁꯥꯔ ꯃꯥꯁꯦ ꯁꯣꯏꯗꯅ ꯔꯦꯞ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯃꯈꯣꯡ ꯃꯈꯨꯠꯁꯨ ꯄꯨꯜꯂꯒ ꯏꯁꯤꯡꯗ ꯊꯥꯗꯕ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ ꯁꯥꯔ ꯑꯗꯨꯒ ꯁꯥꯔ ꯃꯌꯥꯝꯅ ꯌꯨꯝ ꯃꯩ ꯊꯥꯏ ꯍꯥꯏꯕ ꯃꯨꯅꯥꯟ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯑꯗꯨꯅ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤꯗ ꯁꯥꯔ ꯒꯥꯃꯩ ꯃꯌꯥꯝꯅꯗꯤ ꯑꯗꯨꯝ ꯍꯥꯏꯔꯤ ꯃꯥꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯕ ꯂꯣꯠꯂꯤꯕꯁꯤꯅꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯔꯥꯜ ꯂꯩꯇꯕ ꯑꯣꯏꯔꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯍꯥꯛ ꯆꯪꯖꯔꯛꯂꯒ ꯃꯍꯥꯛꯅ ꯅꯠꯇꯦ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯅꯅꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯍꯥꯏꯐꯝꯁꯨ ꯂꯩ ꯂꯣꯠꯂꯤꯕꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯀꯗꯧꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯛꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯝꯅꯃꯛꯅ ꯌꯥꯎꯔꯤꯕꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤ ꯇꯁꯦꯡꯅꯃꯛ ꯀꯩꯔꯣꯜ ꯂꯩꯀꯥꯏꯅ ꯌꯨꯝ ꯃꯩ ꯊꯥꯕꯗ ꯃꯈꯣꯏꯁꯨ ꯁꯣꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯗ ꯈꯨꯠ ꯊꯥꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯂꯣꯠꯂꯤꯕ ꯑꯁꯦꯡꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯁꯦꯡꯕ ꯈꯪꯗꯣꯛꯅꯅ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯃ ꯎꯅꯁꯤ ꯃꯌꯥꯝꯁꯦ ꯍꯟꯇꯣꯛꯑꯣ ꯃꯌꯥꯝ ꯈꯤꯇꯪ ꯍꯟꯇꯣꯛꯁꯦ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯁꯤꯕ ꯃꯁꯥꯁꯦ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯄꯨꯔꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗꯀꯣ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯁꯦ ꯀꯔꯤꯅꯣ ꯔꯦꯞ ꯆꯠꯊꯈꯤꯕ꯭ꯔꯥ ꯀꯔꯤ ꯇꯧꯕꯅꯣ ꯀꯔꯝꯅ ꯍꯥꯠꯄꯅꯣ ꯍꯥꯏꯕꯗꯒꯤ ꯑꯁꯦꯡꯕ ꯈꯪꯈꯤꯅꯤ ꯑꯗꯨ ꯈꯪꯉ ꯃꯇꯨꯡꯗꯀꯣ ꯃꯔꯥꯜ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯐꯥꯅꯅꯕ ꯍꯣꯠꯅꯒꯅꯤꯀꯣ ꯃꯌꯥꯝ ꯈꯤꯇꯪ ꯍꯟꯗꯣꯛꯁꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯑꯃꯇ ꯎꯅꯅꯕ ꯇꯧꯁꯦ ꯃꯌꯥꯝ ꯈꯤꯇꯪ ꯍꯟꯗꯣꯛꯁꯦ ꯃꯆꯥꯅꯨꯄꯥ ꯃꯥꯅꯦ ꯁꯥꯔ ꯃꯆꯥꯅꯨꯄꯥꯅꯦ ꯁꯥꯔ ꯊꯧꯗꯣꯛ ꯑꯁꯤ ꯃꯤꯌꯥꯝꯅ ꯊꯝꯕꯗꯕꯨꯗꯤ ꯈꯪꯏ ꯅꯍꯥꯛꯀꯤ ꯅꯆꯤꯟꯗꯒꯤ ꯈꯔ ꯇꯥꯕ ꯄꯥꯝꯃꯦ ꯅꯪꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯄꯨꯊꯣꯛꯄ ꯌꯥꯔꯣꯏ ꯁꯥꯔ ꯅꯣꯡ ꯆꯨꯔꯝꯗ꯭ꯔꯕꯗꯤ ꯁꯥꯔ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯝꯃꯣꯏ ꯁꯥꯔ ꯅꯣꯡ ꯆꯨꯕꯗꯒꯤ ꯑꯩꯅ ꯊꯦꯡꯅ ꯆꯠꯈꯤꯕꯗꯒꯤ
ꯑꯩꯅ ꯈꯔ ꯊꯦꯡꯅ ꯆꯠꯈꯤꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯁꯥꯔ ꯑꯩꯅ ꯈꯖꯤꯛꯇꯪ ꯉꯟꯅ ꯆꯠꯆꯔꯝꯂꯕꯗꯤ ꯏꯃꯥꯒ ꯑꯩꯒ ꯁꯣꯏꯗꯅ ꯂꯥꯛꯑꯝꯒꯗꯕ ꯁꯥꯔ ꯃꯔꯥꯜ ꯂꯩꯕ ꯃꯨꯅꯥꯟꯕꯨ ꯐꯥꯕꯤꯗꯨꯅ ꯋꯥꯍꯪ ꯄꯥꯡꯕꯤꯌꯨ ꯁꯥꯔ ꯅꯠꯇ꯭ꯔꯒ ꯁꯥꯔ ꯈꯣꯏꯅ ꯑꯆꯨꯝꯕ ꯄꯨꯊꯣꯛꯄꯤꯔꯔꯣꯏ ꯍꯥꯏꯔꯒꯅ ꯁꯥꯔ ꯑꯩꯒꯤ ꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯃꯨꯅꯥꯟꯕꯨ ꯃꯇꯧ ꯀꯛꯄ ꯉꯝꯒꯅꯤ ꯁꯥꯔ ꯑꯁꯦꯡꯕ ꯄꯨꯊꯣꯛꯄꯤꯒꯗꯕ꯭ꯔꯥ ꯄꯨꯊꯣꯛꯄꯤꯔꯣꯏꯗꯕ꯭ꯔꯥ ꯁꯥꯔ ꯑꯩꯈꯣꯏꯗꯤ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯖꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤꯅ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯁꯥꯔ ꯑꯗꯨꯒ ꯁꯥꯔ 이마수 라이벌 티그리 빠봉수 라이벌 티그리 사 거기다먹다 아줌마 부탁해서 말할 라이버 마하부 까심 상대 탐바나티 마하부 부탁비르가 미한망다 파르시 따우드나 핫비오사 파르시 따우드나 조르제트 까리마토 와간 마학 까이코이는 소이드나 파가니 마학나 누밋 깨야니 롯가도리바 마는 롯닝바 머펌도 롯수 파탈 마능도 롯라바수 프리티비기 머펌 아마도 롯라바수 마학부 소이드나 파가니 ꯅꯪꯒꯤ ꯏꯃꯥꯒꯤ ꯑꯆꯨꯝꯕ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕ ꯈꯛꯇ ꯅꯠꯇꯦ ꯃꯍꯥꯛ ꯃꯁꯥꯅ ꯂꯣꯠꯂꯕꯅꯤꯅ ꯃꯔꯥꯜ ꯑꯗꯣ ꯃꯍꯥꯛ ꯂꯩꯔꯕꯅꯤ ꯍꯥꯏꯅ ꯂꯧꯔꯦ ꯃꯤꯍꯥꯠꯄ ꯀꯅꯥꯅꯣ ꯈꯪꯗꯕꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯔ ꯂꯨꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯇꯤ ꯃꯤꯍꯥꯠꯄꯗꯨ ꯃꯍꯥꯛꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯂꯕꯅꯤꯅ ꯃꯍꯥꯛꯄꯨ ꯐꯪꯅꯕ ꯊꯤꯒꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯅ ꯀꯩꯊꯦꯜꯗ ꯏꯃꯥ ꯈꯔꯒ ꯎꯅꯔꯨꯏ ꯍꯥꯏꯕꯗꯨꯗ ꯅꯪꯅ ꯎꯅꯈꯤꯕ ꯏꯃꯥꯁꯤꯡꯗꯨꯒꯤ ꯃꯃꯤꯡꯗꯣ ꯑꯃꯨꯛ ꯇꯥꯌꯨ Santos, mami si salo. Pare sir. Sir. Ima tharosan. Manati mamit magnamunan ga chatnawi habse. Makta sen ukr. Aduga ima jando. Makti hotel pambani. Nupa amaga chatlasi lao. Yum haladobani chatlasi haiba wafamse. Mahan imungdugi taki haben. Aduga ima buk memcha. Makti uhoba leiti. ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯏꯃꯥꯒꯤ ꯄꯣꯠꯆꯩꯗꯨ ꯍꯦꯛ ꯊꯝꯃꯤ ꯃꯍꯥꯛꯁꯨ ꯆꯍꯤ 30 ꯍꯦꯟꯅ ꯀꯩꯊꯦꯜ ꯄꯣꯠꯐꯝ ꯑꯗꯨꯗ ꯐꯝꯂꯛꯂꯕ ꯏꯃꯥ ꯑꯃꯅꯤ ꯏꯃꯥꯗꯨꯒ ꯑꯩꯒ ꯃꯊꯪ ꯍꯪꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯗꯨꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡ ꯀꯟꯅ ꯆꯨꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯣꯇꯣ ꯊꯧꯕ ꯀꯨꯃꯥꯔ ꯔꯤꯛꯁꯣ ꯊꯧꯕ ꯏꯕꯣꯝꯆꯥ ꯃꯈꯣꯏꯁꯨ ꯅꯣꯡ ꯊꯨꯞꯇꯨꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒ ꯆꯠꯈꯤꯕ꯭ꯔꯥ ꯆꯠꯈꯤꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ ꯍꯥꯏꯕꯁꯤ ꯑꯣꯀꯦ ꯑꯗꯨꯔꯕꯗꯤ कुमार अमदी बोमसा सुमचिन हंग बतारे थबक असिदा मखोई करी खुद यावी हैबदु अदुगा इमा थारोसंग इमा जांदो इमा मेमा मखोई पुन मकी मचिन सु हंगगा असेंग मुदु करीनो हैबदो आइखोई सोइदना पुथोंग होनकी नंगी पुनिंग फाथो मियोय बाहायबसे पोक्लबदी सिगनी सिबदा मरम चादबा दुनी आइखोइना निंदा तौरिबा नंगी थोलिबा थौदो नंगी नचनुपी अनि मसुले हौरि हाइना थाय नखोई हमनो ओइगदबा खलुबदा आइसु यावनो नुवाइति केरियोल काइना करी नखोइगी दमक तोरकपा कनाना करी तोरकपा हैबदो येंकिसि आइखोइना सु करी नखोइगी दमक मतेंग पांगमंगमे हैबदो येंबा तारेदना चतखरबा इमादुदी अमोहना हलारो अदबु इमादुना चतखिबगी मरमदो मदुदी खंगतोगा मरा लेबा सिंगदुदी दंदी पिना बोनकी इमागी हक्सांग असे आइखोइ पुदबा यारो इमागी हक्सांग असे पुरगा पोस्टमार्टम तौगनी पोस्टमार्टम रिपोर्ट की मतुंगिना अखोई सोइदना मखा ताबा अखोइना तोपम तोप लखुटपम तोपदो पुनमक लखुटकन अदुगा नंगे अचुम्बा पुथोकना होनबदा नंगना अखोइदा सेंजा थुमजा तौगदबा लैति असेंबा अचुम्बा तौननमुगिदमक पुलिस अखोइ लेबनी मिचम प्रजादगी अखोइना पैसा लौरगा केस पाइगदबा नथि अखोइदी मियामगिनी मियाम हाइबसिनमु अखोइगी अखोइना तौरिबा पुनमक मियामगी याइफनबा आइन कायना थबक तौरिबा मिसिंगबु दंदी पिनेनबा मधुसु अखोइना दंदी पिगदबा नथि कोर्टना आइना दंदीदो पिजगदबनी अखोइदी मखोइबु फाबु पुनबा अमदि मखोइगी मथक्ता चार्जि थांगतबा कक्तन फाबा अदुदी यादबा चेनखिबा तानबा अदुगा फाननु होनबदा मुक्नबा खरा थोपदुदी अखोइगी थौ नंगी पुनिंग फाजलो नंगी पुनिंग फाजंद्रबदी नंगी नचनुपी अनि करी होइगनी आइना थाजबा पिरी सोइदना मकी मरा लेबसिंग अदो सोइदना आइना फागनी सर थागतचरी सर लोइरे हदक मपोकिदि लोइरे अमुक हन्ना मपोक असिदा इमा हाइबदो अमुक हन्ना लालो इमा
ꯃꯄꯣꯛꯁꯤꯃꯒꯤ ꯎꯕ ꯐꯪꯅꯔꯣꯏꯀꯣ ꯏꯃꯥ ꯏꯃꯥ ꯅꯔꯥꯏꯕꯛ ꯊꯤꯗꯀꯣ ꯏꯃꯥ ꯅꯆꯥ ꯑꯩꯅ ꯈꯣꯡꯐꯝ ꯑꯃꯨꯛꯇꯪ ꯁꯣꯏꯈꯤꯕꯗꯒꯤ 이마부 이네 라우바 가지 난 칼람라바디 꼬이마 나시수 이마 레랑 기가니 꼬이마 이마 마포시 이마 꼬부 펑나로 나도 이마 이마하게 좀 펑나는 보기도 나 짜는 화나가니 전누비 아니기만 퉁나는 보기도 막 마는 화나 비름 바쁘나 막 아이 막 하다는 화나키니 마 그리고 이마하게 좀 펑내는 보나보다 이마하게 좀 펑내는 보다 이마 나 짜나 콧대 탕아마 빠이드나 무난부 막깍 이마 이러려면 쿵가네 빠이게 뻔치 이마 그러면서 왕신어 이마 술짓 nanga domna haiganone nakutta ain paibiya banati aikoi police department leribasidi nangi damakta chumba puthokani dana nangna kedongeda madugi wakhalu khanbe yati nangi lehori bana chanupi ani kari oigani nangna mi halurabadi nangi punchi kari oigani nanga muka shumsangda leibata aina nongoda thajaba peribasi nangi magi achumba soidana phangangani nang puningda phatho na chanupi ani bu nangna sengba kaya wali nang पुनिंग खरा फाथा अचुंबा सेंबा पुथोकनन बगिदमा अखोइन सोइदन होनागनि गामै सर एम्बुलेंस लाक्रबरा सर असिम सापो उग्रे सर फरे दुदि दुगा लेकाय स्टे लेब्रम या पुनम मखा ताना सिदगिदि मोनान हारिबा माकी मसिन मनाव माकी लेरुबि युमसिंग सिमै थाबा करिमते यारो अखोइना मफम मसिद गाड़ी अनि गाक्तुना थमबनि मसिम या पुनमना खरा सेक्शन सत्पियो मरमदि मखा ताना युम असिदा मै चुबा मै थाबा मांग तानबा अमांग था थोन तारगदि मदुगी दायित्व पुनमक्तो मदुदी यावरिबा मिसिंग अदुन ओइगनि अदुना मफम असिदा कोइगी सिक्युरिटी गाड़ी अनि लेरबन मसिम तंगनि लेकाय मियाम इनबियो पोस्टमार्टम की रिपोर्ट मतुंगिना अदुगा कोइ इन्वेस्टिगेशन तौरगा मरा लेबा मिसंग अदुबो कोइ सोइदन फानबगी दम होनजगी मियाम पुनमना कोइदा कोऑपरेशन पिबियो कमै सर चलो गाड़ी थोर फंगनि सर Lakle Inspector Tayai Lakle Inspector Tayai Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector Tayai. Lakle. Thagachari hanana ngasigi inspector Tayai chahungwa marphugani pansuba tangkak tabiribasing ngasigi tangkak kasi tabiragadongi thamoida kari fawibagi adomna pibirakpa feedback amadi comments karpananabagi tanjadi logzari ngasigi oinadi aikhoida birthday wish pibagi masih legendary Gita sarang tim serang segi wari yang nafasi ngomkai lete na thakachari na tapere boydab thakachari common tim rajin irong hanthoi chanu ibeman devi thakachari danau meite hanana thakachari danau amujau kambam Thagachari amujau kambam after a long time ngasi live yobirok pasigidama songtham Napoleon so live yobi thagachari rongan thoi su thagachari
kisan laima pokpam thagachari laisram premila wari se amna nungsi napibu usittamani natakpiri premila wari se a true story asengba wari ni thokhiba sengma thodok haidare imung manung amada chaina phangkraba wari amani mekoina wari oina tabagi wani thokhiba imung manung adadi kari oiramgadagi khalubada awabani manaba honabada madi wari sibu tamlagu miyamdagi honaba honabada haidare awaboiki Sundarani Sagul Singh Masugi Life Yaw Fungzari na tapiri thagachari Ranjita Kisam wari yamna nungai wari se yamna changna loisin khre na tapiri Hayengi tangkakta dumak Lady Ranjita yengmina khisi Bimola Kisam sir Tayai haninga leitana nungai ji kapusu kaple ima gi maichak Sangku ilangmon thagachari ngasigi tangkak puning yamna nungsi tapiri Ibe ya thokpam thagachari wari yamna phajai na takpirakpa side rock sarangasti wari yam nungsi thagachari takpiri Sanjrambam tombisana wari se yamna nungsi macha ahumduna kamdaupa takpiri thagachari ibe mandebi bigyarani sagol sem sar wari se yam phajakre takpiri telhaiba hikam nungaina pothabiho Sinam Nau Kisor Sir Tayai Sinoma Nomagi Fazabe Hingalei Thagachari Binodani Komdram Surjit Kamachanupi Anigi Yamna Nungai Te Natakpiri Anwar Khan Wari Sinungai Rakandaloi Kre Natakpiri Boydap Thagachari Nauba Kaisham Sarangasigi episode Tamoishona Nungai Te Ima Lady Koi Fawa Dukimatic Nungaite Mama Lake the Bamida di Kari Wairam Gadabano Natapiri Yes Navakasham A saying Wari ni Tokiba Tamoi Soningai Wai Tare Tampang Lema Abuzam No Piba Sugam no Sitaba Muna Tapiri Tamosa, thank you so much. Tutu kangsam wari se makoktagi tare saradin tapire thagachari tokpa maton sare episode 388 yamna fazai khanjilubada kiba mafawi matam se na tapire masi nupi oi bising na matam punumakta section gadaba madi khangadaba wafam makeup amada da mina kari khaliba makeup amada kari khongthang soikibada kari oiba yai haibase angakpani Mina sabu tamthina olaga hatli Mina sumibu sagum tamthina sada hatpagum Mina sumidu onsilaga hatpangame Thagachari thokso minaw sarwari yamna fazai asuk fazaba tahanbibagidama Thagachari na tapire thagachari naw Likla sarwari se Nungai bani na wari se Yamna tenbadong na khalli na tapire But ngasi wari edo minute yang khaigi romgi wari ni haitare ko Sananu Devi sir wari yamna fajai Danau maite Bomesori Ibeman Devi Asa Pangsubam sir wari se episode ko dimakta loina nungai Haina tapirakpa Wai punsi sir kanana oiri gadaba Paisa kharagi oibara natraga karigino Uchagi khanmadana tapire Wai punsi Punamak Yeminasi, Makatana Karigidama Wagadagi Habit. Horizon Memi Thagachari Ranjita once again. Deni Nauribam Tutu Ibeman Consumbe Malaboida Julia Case Ibiama How do no later me Makokta Gita Hotre. So I did a Makokta Biu Makokta that the Wari Sigi Chapchava Kangmungamoi. Ramesh Mayengbam Sir Inspector Tayai Adukimatik Yamna Nungai Hana Taramdi Huzikti Fazana Tare Ima Susu Ogalebanina Nungai na Taraga Bothazai Sina Nauksum Oiduna Imana Bothazaba Uraga Aisu Penjai Yamna Yaifabu Ibiona Tapiri Ramesh Mayengbam Imana Soktuna Lebanaba Yamna Tuna Paba Ubirakshan Anaba Mafanabo Navada
hakchang nungai taba yati wakhan nungai taba yati pambi amana tagat tagat tekna masa mareng phanna honana bahona bada pambi dugi akoi bada leri bale pakle hau phan bagum masa mareng ning thina sena bagum matam maduda pambi na tagat tagat tena yening hulak bagum miyoi bagi hakchang na su yening hulak na bahona bada wakhal leita taba yati pothaba changi pothaba matam maduda miyoi bana race laura kanda maduda gi hena favor kani magi punsida favor oishanu aduga nungaijai imana pamna tajai haibada hana taram da ramesna imagi matung induna tabibada kari sukaiba leiti ima haibase koi bo popi bani imana pamba haibase ekhoi gi su pampham toi ima leram drabadi ekhoi leram lo tampa thaga chari inspector Tayai gi wari amna fazaina takpirakpa MI Singh sir thaga chari wangkai ning tempukri mapan thaga chari Anwar Usam Robita Devi Mamagi mai chak na ngauraba machanupa laman khumningi takpire thaga chari Danau Maitei sir pukri tu semba loirabra yes pukri semba loire Ningsing Henbi thaga chari nupi gi bonsi samatham punamoto kodong thiningai oi chumbane naurem bem bem wari si chaida tapirakwa bemola sundari thongram thakachari makok tagi ta haudri aduga ngasigi dinungai jadi matungdadi haubudagi tajarage na tapiri sundari chingkhalaga soidina tabiradi yam nungaini mariang atham sarwari se tabada sugi matuk thamoi sue thagachari Birendra Mangang awabada awaba piba amaromda nupigi mapok papni wari se amna fazai chumbani nupi haibagi punsi angakpani Ibeman Devi thagachari Birendra Mangang aikoina taibang miyoibo oina poklokpada imagi puknungda aikoina matau karamna mi ama oirakpa adudagina poklokpa phawgi haitare yamna nungsiba video macha ama haitare ai semaga soidana thagachagena ai collection tawbani semba ngamba oige kaya mag yam nungsi haibadu yambi madu matam maduda macha oiba khudimuna mama ba soidana nungsigani Sananu Devi thagachari noma noma gi fazabe heli kapasu kapuri na tapire oinam Jackson sir wari se fazai fazabagi maram mama kaina kibaduda mina ti soidana khangani yes maina mama kaina kiba mitana Songtham Napoleon sir nice story tapirakpa thank you so much Songtham Napoleon comment babagi nungai jabase karino harigadi mayamna khoiba pangtha da thagala khoina haraubu na tab tongan tongan miyoi kya marom na magi wakhalan phungdui wakhalon ase khangjarakanda thamoida aina pajarakanda agi thamoida nungai ba makak fawi aina honajaki base miyam panumaki thamoidi yaukibo era mali kariguma matamda ina honajabada yaukidaba o swai matang simini yaukidaba era mali matungdadi masidagi hena sumna na semdokjabagi amadi hongdokjabagi tanja amakak engonda fangjai Thank you so much. Nong do mamaitei super. Thank you so much. Matik jajadraba su wari isna haibirakpa. Aina semba wari nate. Asengba thokiba thodongni. Wari dudagi taba nungaina na ba aina madugi kari haitare film da harigana screen play gaido. Aduni screen play as kaino dialogue writer kaise karino. Leram libo wari paring maduda taba yana na ba dialogue te ithokpa semdokpa asadokpa frame by frame semdokpa dubani screenplay dialogue writer haise madukma ki thodang do ina lojari bana thagachari doli toijam suris nomagi habit oire thagachari tabi bagi damak suris Sananu Devi thagachari thaja konthojam loira mali tahodren Manipur gi haitare ko khoi gi lamdam sil leiba Manipur gi afawa saisakpi nupi amagi mamana
ꯑꯩꯉꯣꯟꯗ ꯍꯥꯏ ꯁꯨꯃꯥꯏꯅ ꯑꯁ ꯏꯁꯩ ꯆꯠꯄꯁꯤꯗꯀꯣ ꯏꯁꯩ ꯁꯨꯝ ꯆꯠꯄꯁꯤꯗ ꯏꯁꯩꯁꯦ ꯄ꯭ꯔꯞ ꯁꯛꯑꯝꯃꯒ ꯏꯁꯩ ꯃꯐꯝꯗꯣ 5-6ꯗꯒꯤ ꯄ꯭ꯔꯞ ꯁꯛꯑꯒ ꯆꯠꯂꯁꯤ ꯄꯨꯡ 12:30 ꯇꯥꯅꯅꯕ ꯄ꯭ꯔꯞ ꯆꯠꯂꯁꯤ ꯌꯨꯝ ꯌꯧꯅꯅꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯌꯨꯝ ꯌꯧꯗ꯭ꯔꯁꯨ ꯂꯝꯕꯤꯗꯀꯣ ꯀꯥꯔꯗ ꯐꯥꯔꯒ ꯆꯠꯅꯅꯕ ꯀꯔꯤꯒꯤꯗꯃꯛ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯗꯨ ꯇꯥꯍꯟꯅꯅꯕ ꯏꯁꯩ ꯃꯐꯝꯗꯩ ꯊꯣꯛꯑꯁꯤ ꯒꯥꯔꯤ ꯊꯧꯔꯁꯤ ꯄꯨꯡ 12:30 ꯇꯥꯗ꯭ꯔꯦ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯇꯥꯅꯅꯕ ꯑꯩꯉꯣꯟꯗ ꯏꯃꯥꯗꯨꯅ ꯇꯝꯃꯛꯄ ꯍꯥꯏꯇꯥꯔꯦ ꯁꯣ ꯊꯥꯒꯠꯆꯔꯤ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯊꯥꯖ ꯈꯣꯟꯊꯧꯖꯝ ꯊꯥꯒꯠꯆꯔꯤ ꯏꯕꯦꯃꯟ ꯗꯦꯕꯤ ꯖꯨꯂꯤ ꯅꯥꯎꯔꯦꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯋꯥꯔꯤꯁꯤ ꯌꯥꯝ ꯋꯥꯅ ꯁꯥꯒꯠꯆꯕꯅꯤ ꯑꯁꯦꯡꯕ ꯈꯔ ꯊꯧꯗꯣꯛ ꯑꯃꯒ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯅꯠꯇꯕ ꯊꯣꯛꯈꯤꯕ ꯏꯃꯨꯡ ꯑꯗꯨꯗꯗꯤ ꯃꯩꯁꯥ ꯂꯥꯡꯉꯤꯕꯅꯤ ꯉꯁꯤ ꯐꯥꯎꯕ ꯊꯥꯒꯠꯆꯔꯤ ꯒꯣꯕꯤꯟ ꯈꯨꯃꯟ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯁꯨꯔꯖꯤꯠꯀꯤ ꯃꯃꯥꯒꯤ ꯅ ꯇꯥꯛꯄꯤꯔꯛꯏ ꯁꯣ ꯈꯜꯂꯨꯕꯗ ꯂꯥꯏꯁ꯭ꯔꯝ ꯄ꯭ꯔꯦꯃꯤꯂꯥ ꯊꯥꯒꯠꯆꯔꯤ ꯁꯥꯟꯇꯤ ꯀꯩꯁꯥꯝ ꯊꯥꯒꯠꯆꯔꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯣꯟꯁꯨꯝ ꯕꯤꯃꯣꯂꯥ ꯏꯕꯦꯇꯣꯝꯕꯤꯊꯥꯒꯠꯆꯔꯤ ꯑꯃꯨꯖꯥꯎ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯏꯊꯣꯏ ꯅꯤꯡꯊꯧꯖꯝ ꯊꯥꯒꯠꯆꯔꯤ ꯗꯅꯥꯎ ꯃꯩꯇꯩ ꯀꯣꯃꯟꯊꯦꯝ ꯔꯥꯖꯦꯟ ꯁꯔ ꯃꯤꯑꯣꯏꯕ ꯍꯥꯏꯔꯤꯁꯤ ꯗꯁꯥꯒꯤ ꯃꯅꯥꯏꯅꯤ ꯆꯨꯝꯕꯅꯤ ꯊꯦꯡꯛ ꯌꯨ ꯖꯍꯥꯡꯒꯤꯔ ꯈꯥꯟ ꯁꯔ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯒꯤ ꯇꯥꯛꯄꯤꯔꯤ ꯆꯨꯝꯕꯅꯤ ꯅꯥꯎꯕ ꯖꯨꯂꯤ ꯂꯥꯏꯁ꯭ꯔꯝ ꯄ꯭ꯔꯦꯃꯤꯂꯥ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯑꯩ ꯌꯥꯝ ꯁꯥꯡꯅ ꯄꯥꯖꯔꯔꯣꯏ ꯃꯦꯁꯦꯖꯇꯤ ꯌꯥꯝ ꯊꯥꯕꯤꯔꯦ ꯑꯗꯨꯒ ꯁ꯭ꯋꯤꯁ ꯃꯦꯛ ꯊꯥꯡꯖꯝ ꯅꯣꯡꯃꯒꯤ ꯇꯥꯍꯧꯗ꯭ꯔꯕꯗꯤ ꯇꯨꯝꯕ ꯌꯥꯗꯦꯅ ꯇꯥꯛꯄꯤꯔꯛꯄ ꯇꯝꯕꯥ ꯆꯣꯡꯊꯥꯝ ꯅꯦꯄꯣꯂꯤꯌꯟ ꯊꯦꯡꯛ ꯌꯨ ꯑꯂꯦꯛꯁ ꯔꯥꯖꯀꯨꯃꯥꯔ ꯆꯨꯝꯕꯅꯤ ꯑꯩꯈꯣꯏꯗ ꯊꯣꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯀꯦꯁ ꯃꯤꯔꯖꯥ ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯑꯃꯈꯛꯇꯪ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯗꯦꯗꯤꯀꯦꯠ ꯇꯧꯖꯒꯦ ꯀꯠꯊꯣꯛꯆꯔꯤ ꯄꯨꯝꯅꯃꯛꯇ ꯁꯠꯌ ꯅꯤꯉꯣꯝꯕꯝꯒꯤ ꯃꯌꯦꯛꯇꯅꯤ ꯁꯛꯂꯤꯕ ꯏꯁꯩ ꯕꯤꯅꯣꯗ ꯀꯨꯃꯥꯔ ꯁꯔꯃꯅ ꯊꯋꯥꯏ ꯍꯥꯞꯂꯤꯕ ꯏꯁꯩ ꯑꯩ ꯏꯁꯥꯃꯛꯅ ꯁꯛꯆꯕ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯏꯁꯩꯗ ꯌꯦꯅꯤꯡ ꯍꯨꯜꯂꯛꯂꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯝꯅꯃꯛꯇ ꯗꯦꯗꯤꯀꯦꯠ ꯇꯧꯖꯔꯤ ꯀꯠꯊꯣꯛꯆꯔꯤ yening hulakle aigi tamuse nangi nungsi satam urubada yening hulakle aigi tamuse nangi nungsi satam urubada ꯇꯞꯊꯕ ꯉꯝꯂꯛꯇꯔꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯄꯥꯊꯕ ꯉꯝꯂꯛꯇꯔꯦ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯅꯪꯒꯤ ꯁꯛꯇꯝꯅ ꯌꯥꯀꯥꯏꯍꯜꯂꯔꯦ ꯅꯪꯒꯤ ꯁꯛꯇꯝꯅ ꯌꯥꯀꯥꯏꯍꯜꯂꯔꯦ yening hulakle aigi thamoise nangi nungsi satam urubada nangi nungsi satam urubada
ꯈꯪꯂꯝꯗꯕ ꯅꯨꯡꯁꯤꯕ ꯈꯪꯍꯜꯂꯦ ꯅꯪꯅ ꯎꯔꯨꯕ ꯌꯦꯡꯂꯨꯕꯗ ꯅꯪꯒꯤ ꯁꯨꯝꯍꯠꯄ ꯁꯛꯇꯝ ꯑꯩꯒꯤ ꯇꯥꯑꯣꯏꯅꯤꯡꯕꯅ ꯄꯝꯕꯟꯕꯁꯨ ꯍꯩꯔꯛꯂꯦ ꯈꯪꯂꯝꯗꯕ ꯅꯨꯡꯁꯤꯕ ꯈꯪꯍꯜꯂꯦ ꯅꯪꯅ ꯎꯔꯨꯕ ꯌꯦꯡꯂꯨꯕꯗ ꯅꯪꯒꯤ ꯁꯨꯝꯍꯠꯄ ꯁꯛꯇꯝ ꯑꯩꯒꯤ ꯇꯥꯑꯣꯏꯅꯤꯡꯕꯅ ꯑꯃꯟꯕꯁꯨ ꯍꯩꯔꯛꯂꯦ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯀꯥꯎꯕ ꯉꯝꯗꯔꯦ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯀꯥꯎꯕ ꯉꯝꯗꯔꯦ ꯅꯪꯕꯨ 예닝 훌락래 아이기 타모세 난기 농시삭담 우르바다 난기 농시삭담 우르바다 Bamalang siyahuna umnakpada Nung si irik na jothalle ay gihakjang se Nang giyathang amabu pangnaba Ingla bamalang siyahuna umnakpada si irik na jothalle ay gihakjang se nang giyathang amabu pangnaba amoy isi thoktu na pirage napamda 예닝 훌락래 아이기 타모세 낭기 농시삭담 우르바다 답답한 남락다래 아이기 푹닝세 아타방 남락다래 아이기 와칼세 낭기 삭담나 야까이 흘라래 Nanggi saktamna yakai halare Yening hullakle aigi kamoise Nanggi nungsi saktam urubada Nanggi nungsi saktam 하나는 다그자리 아로이보이나 메앙기다막 실무던 구들덤자리 만다키니타 칼렘바 마마데이 이사마 카푸나 상미나키바 아이나 눅시자리 이세이시 마예 이바마데 뚜엔나마데 콘젤레 이사마 클로이나나 노비 콘젤다 만다키니타 칼렘바 비노트 쿠마르 서마나 뮤직 오비바 오동미세이 구들덤자리
aina khoida zabi aina nungsi zabi aina khoida zabi nangtanu unsigi nangtana loi jare aigi di thawaini nangtana loi jare aigi di thawaini nangtana aigi unsini aina nungsi jabi aina khoida jabi Nungsiba mai tho yingla ga azaba heli asum asum Nungsiba satam yingla ga azaba heli asum asum nangu nungsirubai oiramale nangu yeningduna talaire nangu nungsirubai oiramale nangu yeningduna talaire nangtana aigi unsini aina nungsi jabi aina khoida jabi Karamba misum laiwa pubano sumhatyai puba amoba Karamba misum laiwa pubano sumhatyai puba amoba Waidanabi nangi maithon Wairaunabi nangi misna Waidanabi nangi maithon Wairaunabi nangi misna Nangi wahida ngaurabini nungsiba aina nungsi jabi la 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 aina khoida jabi la 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 aina nungsi jabi aina nungsi jabi Hanana thagachari ngasigi athengmada sarugya biriba tabiriba khwai punuma hayengi inspector Tayai chahunga marfuga mapan suba tangkakta ngasigi makha soidanamak tabiu tholiba thogdo asigi matangda nupa do phaba ngomkhidabra kadai de load khikadori wari asigi tangkak makha hayengi tangkak ta soidana khangminasi mayam punamak section leibiu malay masigi oina omicron laina asina mathang landa ba horagli bharat ki oina chamaga yankhai gi matak hena laina asina laikre haujik fawgi oina di north east te yorok pada assam da nathana manipur yorok pagi wafam laitre hena section minasi section madi hena fam laiti
미양 보노모나 서포트 오브바 인스펙터 Tayai 타비바 로이네라 서포트 오브바 시기데 마하나나 타가자리 보노마부 더럼로 신저버기 하발록자리 보노마부 그럼자리 Like khasuna sat lava like kone Kanuk kaya de itin famne Cheta balay trava Changi Hawaii Diamond FM Radio Oh, Diamond FM Radio 91.2 Diamond Radio Channel